ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯥꯏꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯔꯨꯕꯤ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯖꯔꯤꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅꯤ꯫ ꯅꯧꯅ ꯂꯩꯁꯥ ꯐꯥꯔꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯃꯆꯥꯗꯨ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯖꯩ꯫ ꯃꯈꯣꯏꯒꯤ ꯃꯇꯝ ꯑꯁꯤꯃꯛꯅꯤ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯂꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯖꯕꯣꯟꯒꯤ ꯄꯨꯟꯁꯤ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯈꯨꯗꯨꯝ ꯁꯨꯗꯨꯅ ꯆꯥꯛꯅ ꯁꯣꯟꯅꯔꯤꯕ ꯇꯥꯡꯀꯛ ꯑꯗꯨꯃꯛ ꯆꯥꯔꯤ ꯈꯨꯗꯤꯡ ꯃꯍꯥꯎ ꯂꯩꯕ, ꯎꯔꯤ ꯈꯨꯗꯤꯡ ꯏꯐꯗ ꯐꯖꯕ ꯃꯇꯝꯅꯤ꯫ ꯑꯔꯨꯕꯤ ꯃꯇꯣꯝꯇ ꯈꯟꯖꯩ, ꯑꯩꯁꯦ ꯃꯤꯅ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯇꯣꯏꯔꯦꯀꯣ꯫ ꯑꯗꯨꯅꯗꯤ ꯑꯩ ꯉꯁꯤꯗꯒꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯃꯥꯟꯕ ꯐꯤꯖꯣꯜꯁꯦ ꯁꯦꯠꯄꯤꯗ꯭ꯔꯕ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯦ ꯉꯁꯤꯗꯒꯤ ꯐꯅꯦꯛ ꯈꯛꯇ ꯁꯦꯠꯂꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯦ ꯇꯁꯦꯡꯅ ꯂꯩꯁꯥꯕꯤ ꯐꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤꯀꯣ꯫ ꯋꯥꯈꯜꯒꯁꯦ ꯅꯨꯡꯉꯥꯏꯅꯖꯥꯅꯤꯀꯣ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄ ꯀꯥꯏꯁꯦ꯫ ꯑꯩꯗꯤ ꯅꯍꯥꯟꯃꯈꯩ ꯈꯪꯕꯨ ꯈꯪꯂꯨꯗꯦ꯫ ꯏꯃꯥꯅ ꯉꯥꯡꯂꯁꯨ ꯆꯩꯔꯁꯨ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯗꯅ ꯄꯪꯅꯣꯛꯇ ꯅꯣꯛꯅꯤꯡꯉꯤ꯫ ꯍꯩꯃꯥ, ꯑꯃꯨꯛꯀꯁꯨ ꯅꯣꯛꯅꯤꯡꯉꯤ ꯇꯧꯔꯤꯁꯦ꯫ ꯑꯃꯨꯛꯇ ꯅꯣꯛꯊꯣꯛꯈꯤꯒꯦ꯫ ꯀꯥꯟꯅꯗꯦ ꯁꯤꯗꯤ꯫ ꯏꯃꯥꯒꯤ ꯎꯄꯨꯗꯒꯤ ꯐꯅꯦꯛ ꯃꯆꯨ ꯐꯖꯕ ꯈꯜꯂꯒ ꯁꯦꯠꯇꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯎꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯔꯨꯕꯤ ꯃꯃꯥꯒꯤ ꯎꯄꯨ ꯑꯗꯨꯗꯒꯤ ꯐꯅꯦꯛ ꯑꯍꯟꯕ ꯑꯃ ꯂꯧꯊꯣꯛꯂꯗꯨꯅ ꯁꯦꯠꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯅꯤꯡꯗꯨ ꯌꯩꯔꯤꯕ ꯅꯨꯡꯖꯥꯒꯤ ꯁꯣꯏꯔ ꯁꯝꯂꯥꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡ ꯇꯝꯅ ꯊꯣꯛꯂꯛꯏ꯫ ꯎꯔꯦ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯍꯧꯔꯤꯕ ꯇꯈꯦꯜꯂꯩ ꯄꯥꯝꯕꯤ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯂꯩꯁꯥ ꯇꯝꯂꯤꯕ ꯇꯈꯦꯜꯂꯩ ꯂꯩꯔꯥꯡ ꯑꯗꯨꯕꯨ꯫ ꯍꯩꯃꯥ, ꯂꯩꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ꯫ ꯇꯈꯦꯜꯂꯩ ꯂꯩꯔꯥꯡꯁꯤꯃꯒ ꯑꯩꯒꯤ ꯅꯥꯞꯄꯁꯤꯗ ꯆꯤꯟꯁꯤꯜꯂꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤ ꯂꯩꯗꯨꯕꯨ ꯍꯦꯛꯂꯗꯨꯅ, ꯑꯁ ꯅꯥꯆꯣꯝ ꯆꯤꯟꯕꯁꯤꯁꯨ ꯑꯣꯏ ꯌꯦꯠ ꯀꯥꯏꯅꯒ ꯂꯩꯕ꯭ꯔꯅꯤ? ꯂꯩꯕꯅꯤꯅꯦ ꯑꯃꯨꯛ꯫ ꯑꯁ ꯍꯦꯔꯥ, ꯑꯣꯏꯔꯤ ꯌꯦꯠꯂ ꯑꯃ ꯍꯦꯛꯇ ꯊꯣꯛ ꯆꯤꯟꯁꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯅꯧꯅ ꯂꯩꯁꯥ ꯐꯥꯖꯔꯛꯄ ꯑꯣꯏꯕꯅ ꯑꯔꯨꯕꯤ ꯃꯆꯥꯗꯨ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯖꯩ꯫ ꯄꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯟꯖꯩ, ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥ ꯐꯥꯔꯕꯅꯤꯀꯣ꯫ ꯑꯩꯒꯤ ꯐꯖꯕꯁꯤꯗ ꯅꯨꯄꯥꯁꯤꯡꯅꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯑꯩꯅꯒ ꯁꯨꯛꯌꯥ ꯌꯥꯕꯤꯗꯕꯒꯤ ꯃꯈꯣꯏꯅ ꯆꯥꯛꯇꯨꯅ ꯑꯩꯒꯤ ꯇꯨꯡ ꯀꯣꯏꯏꯟꯒꯤ ꯏꯟꯅꯔꯕꯗꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯄꯦꯟꯖꯗꯣꯏꯅꯤꯀꯣ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯔꯨꯕꯤ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯈꯨꯜꯒꯤ ꯄꯥꯈꯪꯁꯤꯡꯗꯨ ꯑꯔꯨꯕꯤꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ꯫ ꯇꯣꯝꯕꯅ, ꯂꯩꯀꯥꯏꯒꯤ ꯆꯠꯂꯣꯏꯔꯕꯁꯨ ꯑꯔꯨꯕꯤꯁꯦ ꯐꯗꯤ ꯐꯖꯩꯌꯦ ꯂꯥꯏꯕ꯫ ꯆꯤꯡꯈꯩꯅ, ꯂꯩꯀꯥꯏ ꯆꯠꯂꯣꯏꯔ ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯂꯩꯀꯥꯏ ꯆꯠꯂꯣꯏꯔꯁꯨ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯤꯕꯨ ꯂꯦꯝꯅ ꯊꯥꯕ ꯍꯧꯅꯗꯦ꯫ ꯂꯩꯀꯥꯏ ꯂꯥꯂꯨꯡꯕ ꯍꯥꯏꯒꯦꯔꯥ, ꯃꯩ ꯊꯥꯕꯅꯤ ꯍꯥꯏꯒꯦꯔꯥ, ꯍꯥꯏꯅꯤꯡꯕꯒ ꯍꯥꯏꯖꯔꯁꯅꯨ꯫ ꯑꯩꯗꯤꯅꯦ ꯑꯔꯨꯕꯤꯁꯦ ꯀꯣꯏꯗꯗꯤ ꯀꯣꯏꯔꯒꯦ꯫ ꯄꯥꯃꯦꯜꯅ, ꯅꯨꯄꯤ ꯑꯃꯇꯩ ꯎꯕ ꯌꯥꯗꯦꯕꯣ ꯅꯪꯅ꯫ ꯅꯪ ꯇꯧꯏꯁꯨ ꯀꯩꯅꯣ ꯈꯪꯗꯦ꯫ ꯉꯔꯥꯡꯗ ꯄꯣꯛꯄ ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯈꯔ ꯂꯩꯔꯒ ꯏꯇꯥꯎ ꯑꯩ ꯅꯆꯥꯅꯨꯄꯤꯁꯦ ꯀꯣꯏꯖꯔꯒꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯇꯣꯔꯤ ꯄꯣꯠꯅꯤ ꯅꯪ ꯑꯃ꯫ ꯆꯤꯡꯈꯩꯅ, ꯃꯗꯨꯁꯨ ꯈꯟꯅꯕ ꯌꯥꯔꯤ ꯋꯥꯐꯝꯅꯤ꯫ ꯅꯣꯏꯅ ꯇꯩꯃꯗꯣ ꯑꯩꯅ ꯅꯣꯡꯃ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯐꯝꯗ ꯊꯦꯡꯅꯈ꯭ꯔꯦ꯫ ꯑꯗ ꯄꯤꯛꯇꯛ ꯆꯦꯡꯇꯛ ꯃꯒꯨꯟ ꯂꯩꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ꯫ ꯃꯃꯤꯡ ꯍꯪꯕ ꯆꯪꯂꯨꯒꯦꯅ ꯈꯨꯅꯝ ꯑꯋꯥꯎꯕꯗꯒꯅꯦ ꯇꯤꯟ ꯇꯩꯔꯤꯉꯩꯗ ꯅꯥꯀꯟꯗꯒꯤ ꯅꯣꯏꯅ ꯌꯥꯝꯕ ꯁꯔꯦꯡ ꯑꯁꯤꯕ ꯃꯥꯟꯕꯗꯣ ꯊꯣꯛꯂꯛꯑꯒ ꯃꯈꯨꯠꯀ ꯄꯥꯏꯔꯒ ꯆꯠꯃꯤꯟꯅꯈꯤꯕꯗꯣ꯫ ꯑꯣ, ꯃꯗꯨꯗ ꯑꯩꯅ ꯀꯥꯏꯍꯧꯕ ꯊꯃꯣꯏꯗꯣ ꯃꯗꯣ ꯂꯧꯔꯛꯅꯕꯁꯨ ꯐꯩꯗ꯫ ꯂꯩꯁꯥꯔꯤꯉꯩ ꯐꯅ ꯐꯖꯈꯤꯕꯅꯤ ꯅꯣꯏꯅ ꯇꯩꯃꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯆꯔꯥꯡ ꯀꯣꯛꯆꯥꯎꯕꯤꯅ ꯀꯩꯗꯧꯔꯨꯅꯤ? ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯁꯔꯣꯏ ꯉꯥꯔꯣꯏꯕꯨ ꯉꯝꯖꯕꯤ ꯃꯕꯦꯝ ꯑꯣꯟꯈ꯭ꯔꯦ꯫ ꯄꯥꯃꯦꯜꯅ, ꯅꯪ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯐꯪꯕꯩ ꯋꯥꯗꯤ ꯂꯩꯇ꯭ꯔꯦ꯫ ꯍꯣꯏꯁꯨ ꯅꯣꯏ ꯇꯥꯆꯧ ꯇꯥꯔꯣꯏ ꯈꯪꯗꯅ ꯍꯥꯏꯔꯤ꯫ ꯁ꯭ꯋꯥꯏꯗ ꯋꯥꯔꯦꯝꯉꯥꯡꯗ ꯂꯩꯕ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯔꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯄ ꯑꯗꯨꯝ ꯍꯧꯔꯈꯤꯒꯦ꯫ ꯀꯨꯝꯍꯩ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩ ꯏꯔꯨꯖꯒꯦ ꯍꯥꯏꯗꯨꯅ ꯁꯦꯠꯂꯝꯕ ꯈꯨꯗꯩꯗꯨ ꯅꯝꯃ ꯌꯦꯝꯈꯠꯇꯨꯅ ꯑꯔꯨꯕꯤꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯟꯗꯨꯅ, ꯑꯔꯨꯕꯤ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯔꯣ? ꯇꯥ ꯆꯤꯡꯈꯩ꯫ ꯀꯗꯥꯏ? ꯑꯗꯨꯗꯤ ꯏꯆꯜꯒꯤ ꯁꯅꯥꯕꯨꯟꯗꯣ ꯄꯤꯔꯣ, ꯏꯁꯤꯡꯗꯣ ꯑꯩ ꯁꯣꯛꯄꯤꯔꯒꯦ꯫ ꯄꯨꯈ꯭ꯔꯤꯅ ꯉꯝꯕꯅꯦ ꯑꯃꯨꯛ ꯅꯥꯟꯊꯈꯤꯗꯅꯅꯦ ꯆꯣꯡꯊꯔꯒ ꯅꯪ ꯑꯃꯨꯛ ꯀꯟꯕ ꯉꯝꯃꯣꯏꯕ꯫ ꯑꯩ ꯏꯔꯣꯏꯕ ꯍꯩꯇꯦ꯫ ꯑꯁ ꯇꯥ ꯆꯤꯡꯈꯩ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯥꯒꯤ ꯇꯧꯒꯟꯈ꯭ꯔꯦ꯫ ꯐꯥꯒꯤ ꯅꯠꯇꯦ ꯑꯋꯣꯏꯕꯅꯤ꯫ ꯀꯗꯥꯏ? ꯁꯅꯥꯕꯨꯟꯗꯨ ꯄꯤꯔꯣꯁꯦ, ꯏꯁꯤꯡꯗꯣ ꯑꯩ ꯁꯣꯛꯄꯤꯒꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩꯅ ꯑꯔꯨꯕꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯅꯥꯕꯨꯟꯗꯨ ꯐꯠ ꯂꯧꯗꯨꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄꯤꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯇꯥ ꯆꯤꯡꯈꯩ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯇꯥ ꯆꯤꯡꯈꯩꯅ ꯏꯁꯤꯡꯁꯨ ꯁꯣꯛꯄꯤꯔꯕꯅꯤꯅ ꯏꯍꯥꯟꯅꯤ ꯂꯦꯡꯕꯤꯔꯣ, ꯑꯊꯦꯡꯕ ꯂꯩꯖꯗꯦ꯫ ꯑꯗꯣ ꯔꯨꯕꯤ, ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯔꯗꯧꯅꯤꯀꯣ꯫ ꯈꯨꯂꯥꯟꯕ ꯈꯣꯏꯃꯨ ꯀꯅꯥꯅꯒ ꯅꯨꯡꯁꯤ ꯆꯤꯔꯣꯜꯒ ꯇꯧꯔꯝꯕ ꯊꯣꯛꯑꯕ ꯑꯩꯅꯒ ꯎꯔꯕ? ꯑꯩꯗꯤ ꯎꯆꯦꯛ ꯂꯥꯃꯩꯗꯣꯡ ꯑꯣꯜꯂꯒ ꯄꯥꯏꯈꯤꯕꯅ ꯐꯔꯦ꯫ ꯑꯔꯨꯕꯤ ꯆꯤꯡꯈꯩꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯝꯗꯨꯅ ꯂꯥꯛꯏ꯫ ꯑꯔꯨꯕꯤ ꯄꯨꯛꯅꯤꯡꯗꯁꯨ ꯈꯟꯖꯩ,
ꯑꯩꯒꯤ ꯐꯖꯕ ꯁꯛꯇꯝꯁꯤ ꯎꯕꯗ ꯂꯩꯀꯥꯏ ꯏꯕꯨꯡꯁꯤꯡꯁꯦ ꯑꯩꯕꯨ ꯄꯥꯝꯗꯤ ꯄꯥꯝꯖꯔꯤ ꯄꯣꯠꯅꯤ ꯈꯪꯅꯤꯕ ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯕꯤꯔꯣꯏ ꯏꯇꯨꯡꯗ ꯀꯣꯟ ꯏꯅꯍꯟꯒꯦꯕ ꯆꯤꯡꯈꯩꯁꯨ ꯆꯠꯈ꯭ꯔꯤꯕ ꯑꯔꯨꯕꯤꯗ ꯌꯦꯡꯗꯨꯅ ꯐꯁꯨ ꯐꯖꯩꯗꯀꯣ ꯑꯔꯨꯕꯤ ꯅꯪꯁꯦ ꯅꯁꯥꯗꯨꯗ ꯑꯋꯥꯠꯄ ꯑꯃꯇ ꯂꯩꯇꯦ ꯃꯁꯤꯗꯕꯨ ꯑꯩꯅ ꯅꯪ ꯀꯣꯏꯗ꯭ꯔꯕꯗꯤ ꯀꯩꯗꯣ ꯍꯣ ꯅꯨꯡꯁꯤꯕꯤ ꯆꯤꯡꯈꯩꯒꯤ ꯊꯃꯣꯏꯕꯨ ꯂꯥꯏꯅ ꯍꯦꯛꯇ ꯈꯨꯗꯨꯝ ꯆꯟꯈꯤ ꯋꯥꯅꯤ ꯆꯤꯡꯈꯩ ꯑꯔꯨꯕꯤꯕꯨ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯀꯅꯥ ꯂꯥꯛꯂꯦ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯆꯤꯡꯈꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯨ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯣꯏꯅꯣꯏ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯌꯥꯝꯅ ꯅꯣꯏꯕꯤꯗꯨꯅ ꯍꯦꯛ ꯇꯥꯔꯗꯨꯅ ꯅꯣꯏꯅꯣꯏꯗꯤ ꯃꯉꯣꯟꯗ ꯆꯤꯡꯈꯩꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯅꯣꯏꯅꯣꯏ ꯏꯀꯥꯏꯅ ꯑꯩꯁꯨ ꯇꯥ ꯆꯤꯡꯈꯩꯕꯨ ꯅꯨꯡꯁꯤꯌꯦ ꯅꯣꯏꯅꯣꯏ ꯀꯔꯤ ꯅꯨꯡꯁꯤꯕ ꯆꯠꯊꯣ ꯁ꯭ꯋꯥꯏꯗ ꯐꯤꯐꯝ ꯃꯨꯔꯇꯤꯃꯛꯅꯦ ꯑꯗꯨꯒ ꯑꯩ ꯅꯨꯡꯁꯤꯒꯩ ꯀꯣꯔꯐꯨ ꯍꯨꯔꯥꯜꯂꯒ ꯄꯨꯛꯇ ꯌꯦꯞꯄꯦ ꯃꯥꯟꯈꯩ ꯅꯣꯏꯅꯣꯏ ꯁꯥꯎꯅ ꯀꯔꯤ ꯑꯩꯕꯨ ꯀꯣꯔꯐꯨ ꯍꯨꯔꯥꯜꯂꯒ ꯄꯨꯛꯇ ꯌꯦꯞꯄꯤ ꯃꯥꯜꯂꯤ ꯀꯥꯏꯗꯅ ꯇꯥ ꯆꯤꯡꯈꯩꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯗꯨꯗ ꯑꯩꯁꯨ ꯇꯥ ꯆꯤꯡꯈꯩꯕꯨ ꯅꯨꯡꯁꯤꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜ ꯀꯩꯅꯣ ꯅꯪꯒꯨꯝꯕ ꯅꯨꯄꯥꯁꯤꯗꯤ ꯑꯩꯁꯨ ꯀꯣꯏꯖꯅꯤꯡꯗꯤꯌꯦ ꯍꯌꯦꯡ ꯂꯩꯃꯤꯟꯅꯕꯗꯅꯦ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯆꯠꯂꯨꯅꯦꯍꯦ ꯃꯔꯨꯝ ꯄꯨꯕꯤ ꯄꯨꯛ ꯂꯥꯎꯕꯤ ꯃꯥꯟꯕꯤ ꯑꯩꯅ ꯃꯥꯕꯨ ꯌꯥꯝ ꯄꯥꯝꯖꯕꯗꯧꯅ ꯈꯜꯂꯤ ꯃꯥꯜꯂꯤ ꯚꯥ ꯐꯔꯒ ꯕꯨꯠ ꯊꯣꯛꯏꯗꯨꯅꯤ ꯅꯪ ꯇꯧꯏꯁꯤ ꯅꯄꯨꯟꯁꯤꯗ ꯅꯨꯄꯥꯁꯨ ꯐꯪꯉꯣꯏ ꯅꯪꯗꯤ ꯀꯔꯤ ꯑꯩꯕꯨ ꯀꯣꯔꯐꯨ ꯍꯨꯔꯥꯟꯕꯤꯅꯤ ꯍꯥꯏꯕ ꯃꯇꯨꯡꯗꯁꯨ ꯅꯠꯇꯅ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯐꯪꯉꯣꯏ ꯀꯥꯏꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯥ ꯆꯤꯡꯈꯩ ꯅꯪ ꯉꯁꯤꯗꯤ ꯅꯣꯏ ꯀꯅꯥꯅꯣ ꯈꯪꯍꯟꯕ ꯇꯥꯏꯗꯅ ꯅꯪ ꯏꯁ ꯅꯁꯥ ꯐꯥꯎꯕ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯗꯕ ꯅꯪꯅꯁꯨ ꯁꯔꯠ ꯁꯔꯛ ꯍꯩꯈ꯭ꯔꯕ ꯆꯤꯡꯈꯩ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯏꯕ ꯀꯩꯗꯧꯗꯣꯏꯅꯣꯕ ꯆꯣꯡꯈꯠꯂꯒ ꯅꯦꯠꯊꯔꯛꯀꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯅꯁꯥꯗ ꯂꯨꯝꯕꯅꯤꯅ ꯀꯌꯥꯝ ꯋꯥꯡꯅꯕꯨ ꯆꯣꯡꯕ ꯉꯝꯗꯣꯏꯅꯣ ꯅꯪꯅ ꯑꯣ ꯇꯥ ꯆꯤꯡꯈꯩꯒꯤꯁꯦ ꯑꯩꯅ ꯈꯔ ꯅꯣꯏꯕꯁꯤꯗ ꯇꯁꯦꯡꯅ ꯀꯔꯦꯝꯅꯔꯤꯕꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯅꯣꯏꯕ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯎꯠꯊꯣꯛꯄ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩꯒꯤ ꯃꯈꯨꯠꯇꯨ ꯅꯣꯏꯅꯣꯏꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯎꯔꯨꯔꯨ ꯎꯪꯂꯒ ꯍꯦꯛꯇ ꯂꯪꯈꯤ ꯃꯁꯥ ꯄꯥꯈ꯭ꯔꯕ ꯆꯤꯡꯈꯩꯅꯤ ꯅꯣꯏꯅꯣꯏꯅ ꯂꯪꯈꯤꯕꯗꯨꯗ ꯍꯥꯏꯐꯦꯠ ꯄꯥꯏꯊꯣꯛꯂꯒ ꯁꯜꯂꯒ ꯇꯥꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯅꯣꯏꯕꯤ ꯅꯨꯄꯤ ꯑꯩꯒꯤ ꯏꯊꯧꯅꯥ ꯈꯪꯉꯝꯕꯅꯤꯅꯦ ꯁꯛꯇꯥꯅꯤꯅ ꯃꯤꯔꯥꯡꯗ ꯊꯨꯔꯒ ꯁꯤꯕ ꯆꯨꯝꯍꯦꯛ ꯃꯥꯟꯈꯩ ꯑꯩꯕꯨ ꯅꯨꯄꯥ ꯐꯪꯂꯣꯏ ꯀꯥꯏꯅ ꯑꯩꯅ ꯍꯦꯛ ꯅꯨꯄꯥ ꯐꯪꯗ꯭ꯔꯕ ꯅꯝꯗꯅ ꯐꯥꯔꯒ ꯍꯦꯛꯇ ꯂꯩꯁꯤꯟꯒꯗꯕꯅꯤ ꯈꯪꯉꯨ ꯅꯪ ꯇꯣꯝꯕꯒ ꯄꯥꯃꯦꯜꯒꯗꯤ ꯅꯣꯏꯅꯣꯏꯅ ꯆꯤꯡꯈꯩꯕꯨ ꯂꯥꯛꯇ ꯂꯪꯈꯤꯕꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯃꯦꯜꯅ ꯏꯇꯥꯎ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯕ ꯇꯣꯝꯕ ꯀꯩꯅꯣ ꯆꯤꯡꯈꯩꯁꯦ ꯑꯔꯣꯏꯕꯤꯗ ꯂꯥꯡ ꯊꯥꯕ ꯆꯠꯈ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯅꯣꯏꯅꯣꯏꯒꯤ ꯂꯥꯡꯗ ꯊꯨꯗꯅ ꯊꯋꯥꯏ ꯊꯥꯕ ꯇꯥꯔꯦ ꯃꯀꯣꯛꯇ ꯏꯁꯤꯡ ꯊꯥꯔꯧꯁꯤ ꯇꯣꯝꯕꯁꯨ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡꯈꯩꯗ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯗꯨꯝꯕ ꯍꯦꯛ ꯄꯨꯂꯞ ꯖꯣꯔꯣ ꯍꯦꯛꯇ ꯍꯩꯖꯤꯜꯂꯛꯏ ꯆꯤꯡꯈꯩꯁꯨ ꯑꯗꯨꯝꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯗꯨꯅ ꯐꯨꯛ ꯍꯦꯛ ꯊꯥꯎꯒꯠꯂꯒ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯦꯟꯈꯤꯒꯦ ꯇꯧꯏ ꯄꯥꯃꯦꯜꯅ ꯆꯤꯡꯈꯩꯕꯨ ꯐꯥꯗꯨꯅ ꯀꯩꯅꯣ ꯆꯤꯡꯈꯩ ꯑꯩꯈꯣꯏꯅꯗꯤ ꯊꯋꯥꯏ ꯀꯟꯕꯤꯒꯤ ꯇꯧꯔꯒ ꯄꯨꯈ꯭ꯔꯤ ꯆꯣꯡꯊꯔꯒ ꯊꯋꯥꯏ ꯊꯥꯖꯔꯒꯦ ꯍꯥꯏꯔꯣ ꯑꯩꯕꯨ ꯑꯁ ꯃꯁꯤꯒꯤ ꯅꯣꯏꯅꯣꯏ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯈꯠꯅꯕ ꯍꯧꯕ ꯌꯥꯄꯣꯟꯇꯦꯀꯣ ꯑꯔꯦꯝꯕꯗ ꯑꯩ ꯃꯉꯥꯅꯤꯒꯤ ꯉꯥ ꯊꯣꯡꯕ ꯆꯥꯗ꯭ꯔꯤꯉꯩ ꯁꯣꯔꯥꯠꯀꯤ ꯉꯥꯇꯪꯕ ꯅꯥꯟꯕ ꯁꯣꯏꯗ꯭ꯔꯦ ꯄꯥꯃꯦꯜ ꯅꯣꯛꯇꯨꯅ ꯈꯨꯊꯤꯕ ꯅꯪꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯝꯃꯅꯤ ꯅꯣꯏꯅꯣꯏꯒꯤ ꯂꯥꯡꯗ ꯊꯨꯗꯅ ꯏꯇꯥꯎ ꯅꯪ ꯉꯁꯤ ꯃꯩ ꯌꯥꯏꯔꯝꯗꯣ ꯈꯤꯇꯪ ꯉꯥꯏꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯔꯨꯕꯤ ꯃꯗꯣꯝ ꯆꯥꯝꯃꯒꯤ ꯃꯁꯥꯒꯤ ꯆꯨꯔꯥꯀ꯭ꯔꯣꯜ ꯑꯃ ꯊꯣꯛꯄꯅ ꯃꯥꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯊꯧ ꯄꯥꯡꯕ ꯆꯠꯂꯝꯃꯤ ꯑꯔꯨꯕꯤ ꯃꯆꯨꯝꯇꯥ ꯃꯈꯩꯁꯨ ꯀꯦꯊꯗꯨꯅ ꯆꯠꯂꯝꯃꯤ ꯑꯔꯨꯕꯤ ꯆꯨꯔꯥꯀ꯭ꯔꯣꯜ ꯃꯐꯝ ꯌꯧꯔꯕꯗ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯃꯗꯤ ꯃꯧ ꯅꯍꯥ ꯃꯥꯒ ꯂꯣꯏꯅ ꯇꯤꯟꯅꯕꯁꯤꯡꯒ ꯄꯨꯟꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥ ꯅꯣꯛꯇꯨꯅ ꯏꯟꯁꯥꯡ ꯁꯦꯝꯃꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯍꯣꯏ ꯒ꯭ꯌꯥ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯦ ꯁꯤꯅ ꯌꯥꯔꯗ꯭ꯔꯣ ꯌꯥꯔꯅꯤ ꯕꯦꯝꯃ ꯃꯔꯣꯏ ꯇꯤꯜꯍꯧꯗꯣ ꯈꯔ ꯊꯨꯅ ꯑꯝꯇ ꯁꯨꯖꯤꯜꯂꯛꯅꯕ ꯇꯧ ꯑꯩꯒ ꯈꯥꯡ ꯊꯥꯡꯒꯠꯄ ꯍꯧꯔꯒꯦꯀꯣ ꯃꯧ ꯅꯍꯥ ꯑꯃꯅ ꯂꯩꯁꯥꯕꯤꯁꯥ ꯅꯣꯏꯗꯤ ꯁꯤꯡꯖꯨ ꯃꯌꯥꯟꯁꯤ ꯑꯣꯏꯅ ꯁꯣꯏꯔꯣ ꯃꯧ ꯑꯩꯈꯣꯏꯅꯅꯦ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯁꯣꯏꯔꯛꯂꯒꯦ ꯇꯤꯜꯍꯧꯒꯁꯦ ꯂꯩꯁꯥꯕꯤꯗ ꯁꯣꯏꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯅꯃꯤꯠ ꯊꯨꯞꯇꯅ ꯅꯩꯕꯗꯅꯦ ꯃꯤꯠꯇ ꯁꯪꯂꯤꯕ ꯑꯃꯨꯕ ꯃꯆꯨꯗꯣ ꯆꯥꯏꯊꯣꯛꯂꯕꯗꯤ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯩꯒ꯭ꯌꯥ ꯃꯆꯥꯁꯤꯡꯁꯦ ꯈꯪꯗꯨꯅ ꯋꯥꯟꯊꯅꯕ ꯌꯥꯎꯅꯅꯤ ꯊꯣꯏꯕꯤꯅ ꯏꯆꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯩꯈꯣꯏꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯁꯨꯃꯥꯏꯅꯒ ꯏꯟꯁꯥꯡ ꯁꯦꯝꯕ ꯆꯠꯄꯗ ꯑꯩꯒ꯭ꯌꯥ ꯃꯆꯥꯒ ꯃꯤꯆꯤ ꯈꯠꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤꯁꯦ ꯂꯦꯟꯈꯤꯕꯒ ꯌꯥꯎꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯂꯩꯁꯥꯔꯛꯄ ꯃꯇꯝꯗꯨꯒ ꯍꯧꯖꯤꯛꯀꯗꯤ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯑꯣꯟꯕ ꯑꯩꯁꯦ ꯑꯌꯦꯡꯕꯤꯅ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯀꯨꯏꯅ ꯂꯩꯁꯥꯕꯁꯨ ꯐꯪꯂꯛꯇ꯭ꯔꯦ ꯃꯁꯝ ꯃꯁꯤꯡ ꯊꯤꯕ ꯌꯥꯕ ꯅꯪ ꯇꯥꯗꯁꯤꯒ ꯍꯦꯛ ꯅꯨꯡꯁꯤ ꯁꯍꯦꯎꯗꯅꯦ ꯋꯥꯏꯊꯨꯡꯅꯔꯨꯗꯅ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯒ ꯑꯃꯠꯇ ꯈꯪꯖꯔꯛꯇ꯭ꯔꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯥꯡꯐꯝ ꯊꯣꯛꯄ ꯏꯁꯧ ꯈꯔꯁꯦ ꯂꯥꯡꯖꯕꯁꯤ ꯅꯠꯇꯅ ꯃꯦꯂꯩꯅ ꯑꯃꯨꯛ ꯍꯥꯏ ꯍꯣꯏ ꯏꯆꯦ ꯑꯩꯗꯤ ꯃꯤꯅ ꯉꯥꯎꯏ ꯍꯥꯏꯒꯗ꯭ꯔꯥ ꯂꯩꯁꯥꯕꯤ ꯑꯣꯏꯕꯕꯨꯗꯤ ꯃꯧ ꯑꯣꯏꯔꯛꯄꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯥꯅꯤꯡꯕꯁꯨ ꯆꯥꯏ ꯁꯦꯠꯅꯤꯡꯕ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛ ꯏꯅꯤꯡꯇꯝꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯏꯕꯨꯡ ꯃꯔꯤꯗꯨꯅꯅꯦ ꯍꯨꯡꯀꯥꯛ ꯑꯃ ꯊꯥꯡꯗꯣꯛꯄ ꯐꯥꯎꯕ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯃꯧ ꯑꯣꯏꯔꯀꯥꯟꯁꯤꯗ ꯏꯅꯤꯡꯇꯝꯖꯔꯦ ꯍꯥꯏꯗꯨꯅꯤ ꯊꯣꯏꯕꯤꯅ ꯍꯣꯏ ꯏꯅꯥꯎ ꯃꯧ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯅ ꯃꯈꯜ ꯑꯃ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯅ ꯃꯈꯜ ꯑꯃ ꯍꯥꯏꯗꯨꯅꯤ
ꯑꯗꯣ ꯂꯩꯁꯥꯕꯤꯁꯥ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯕ ꯅꯨꯄꯥꯗꯗꯤ ꯅꯌꯨꯝꯒ ꯄꯥꯟꯒꯦ ꯈꯜꯂꯨꯅꯨꯀꯣ ꯅꯈꯣꯏꯗꯒꯤ ꯆꯍꯤ ꯍꯟꯕ ꯅꯨꯄꯥꯗ ꯑꯣꯏꯅ ꯂꯩꯌꯨ ꯃꯤꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯂꯦꯡꯒꯥ ꯃꯥꯟꯅꯕꯒ ꯋꯥꯏꯊꯣꯡꯅꯔꯒꯅꯦ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯄꯥꯏꯅꯒꯗꯕꯒꯤ ꯁꯔꯨꯛ ꯃꯤꯂꯩꯅ ꯃꯗꯨꯅ ꯑꯣꯏꯕ ꯇꯥꯔꯦ ꯏꯆꯦ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯍꯨꯏ ꯍꯧꯗꯣꯡꯗꯧꯅ ꯆꯤꯛꯅꯔꯤꯕꯁꯦ ꯑꯍꯟꯕ ꯑꯃ ꯅꯥꯏꯗ꯭ꯔꯕꯅꯤꯅ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯆꯍꯤ 5ꯗ ꯉꯥꯏꯔꯤꯕ ꯏꯆꯥ ꯅꯨꯄꯥꯗꯨꯅꯅꯦ ꯏꯃꯥ ꯄꯥꯕ ꯈꯠꯅꯒꯅꯨ ꯍꯌꯦꯡ ꯑꯩꯁꯦ ꯅꯨꯄꯤ ꯐꯪꯗꯕ ꯇꯥꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯗꯅ ꯅꯣꯛꯄꯗ ꯑꯃꯨꯛ ꯇꯣꯏꯕ ꯑꯌꯦꯡꯕꯤꯅ ꯍꯩꯃ ꯑꯔꯨꯕꯤ ꯅꯪꯗꯤ ꯅꯁꯛꯁꯨ ꯐꯖꯩ ꯈꯜꯂꯤ ꯅꯌꯨꯝꯒ ꯉꯟꯇꯥ ꯄꯥꯟꯈꯤꯅꯨꯀꯣ ꯄꯥꯝꯃꯨꯏ ꯀꯨꯏꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒ ꯅꯨꯄꯥ ꯑꯐꯕ ꯀꯛꯁꯤ ꯍꯠꯇꯅ ꯈꯜꯂꯨꯀꯣ ꯎꯔꯦꯗꯅ ꯅꯨꯄꯥ ꯑꯐꯕ ꯈꯜꯍꯧꯗꯕꯒꯤ ꯑꯩꯈꯣꯏꯅ ꯁꯣꯔꯣꯛꯐꯣꯟ ꯑꯄꯩꯕ ꯃꯥꯟꯈꯩ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤꯁꯦ ꯑꯔꯨꯕꯤꯅ ꯏꯅꯝꯃ ꯌꯨꯝꯒ ꯄꯥꯟꯈꯤꯔꯣꯏꯗ ꯏꯅꯤꯡ ꯇꯦꯛꯄ ꯃꯈꯩ ꯂꯩꯁꯥꯈꯤꯒꯦ ꯈꯜꯂꯤꯕꯅꯤ ꯑꯌꯦꯡꯕꯤꯅ ꯑꯗꯨꯅꯤ ꯄꯪꯒꯅꯨꯀꯣ ꯅꯨꯄꯤꯅ ꯄꯪꯂꯕꯗꯤ ꯆꯥꯛꯈꯨꯝꯗ ꯄꯨꯟꯁꯤ ꯂꯣꯏ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯑꯔꯨꯕꯤ ꯅꯪꯕꯨ ꯈꯪꯅꯕ ꯅꯨꯄꯥꯒ ꯂꯩꯔꯕ꯭ꯔꯅꯦ ꯈꯪꯅꯕ ꯅꯨꯄꯥꯗꯤ ꯂꯩꯇ꯭ꯔꯤ ꯏꯅꯝꯃ ꯑꯗꯨꯒ ꯑꯩꯕꯨ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯅꯨꯄꯥꯗꯤ ꯃꯁꯤꯡꯕꯨ ꯊꯤꯕ ꯉꯝꯗ꯭ꯔꯦꯗ ꯊꯣꯏꯕꯤꯅ ꯍꯩꯃ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ ꯑꯔꯨꯕꯤ ꯅꯪꯁꯦ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯕ ꯅꯨꯄꯥꯁꯤꯡꯗꯣ ꯂꯣꯏꯅ ꯀꯣꯏꯁꯤꯜꯂꯒ ꯊꯦꯝꯅ ꯆꯥꯊꯣꯛꯎꯅꯦ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯗ꯭ꯔꯕꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯃꯍꯥꯎ ꯈꯪꯂꯔꯣꯏꯅꯤ ꯅꯪꯕꯣ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯥꯀꯜꯗ ꯁꯤꯡꯖꯨ ꯃꯌꯥꯟ ꯁꯦꯝꯂꯤꯕꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯅꯣꯏꯕꯨ ꯑꯁꯤꯒꯤ ꯑꯔꯨꯕꯤ ꯍꯥꯏꯕꯤ ꯐꯖꯕꯤ ꯁꯥꯕꯤꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯎꯕ ꯉꯝꯂꯤꯕ꯭ꯔꯣ ꯑꯩꯗꯤ ꯎꯟꯊꯣꯛꯅ ꯇꯥꯕ ꯋꯥꯈ꯭ꯔꯦ ꯅꯥꯒꯣꯡꯒꯁꯦ ꯏ ꯇꯥꯔꯛꯄ ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯂꯩꯅꯥꯅ ꯅꯨꯄꯥ ꯈꯔꯅ ꯃꯇꯨꯡꯗ ꯏꯟꯅꯕꯁꯤꯗꯅꯦ ꯐꯖꯔꯦ ꯀꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯃꯥꯒꯤꯁꯦ ꯖꯒꯠꯀꯤ ꯑꯔꯩꯕ ꯑꯀꯦꯄꯣꯠꯈꯩꯗꯤ ꯃꯥꯒꯤ ꯃꯃꯥꯏꯁꯤꯗ ꯂꯣꯏꯅ ꯇꯩꯁꯤꯜꯂꯒ ꯐꯖꯕꯤ ꯁꯥꯔꯤꯕ ꯃꯃꯥꯏꯁꯤꯗ ꯌꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯈꯦꯠꯂꯕꯗꯤꯅꯦ ꯇꯥꯔꯛꯄ ꯃꯩꯉꯧꯕꯤ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯌꯨꯝꯐꯝ ꯑꯃ ꯑꯗꯨꯝ ꯊꯣꯟꯕ ꯌꯥꯅꯤꯅꯦ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯗꯨꯅꯤ ꯐꯖꯕꯤꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ ꯈꯣꯡꯕꯤꯅ ꯃꯔꯣꯜ ꯑꯃ ꯆꯥꯎꯔꯤꯕ ꯑꯔꯨꯕꯤꯕꯨ ꯀꯜꯂꯛꯆꯕꯤ ꯂꯩꯁꯥꯕꯤ ꯈꯔꯅꯗꯤ ꯑꯔꯨꯕꯤꯒꯤ ꯑꯁꯣꯏꯕ ꯌꯦꯡꯗꯨꯅ ꯋꯥ ꯀꯌꯥ ꯍꯥꯏꯅꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯤ ꯑꯔꯨꯕꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯅꯝꯃ ꯀꯌꯥꯅ ꯍꯥꯏꯈꯤ ꯋꯥꯗꯨ ꯂꯧꯗꯨꯅ ꯃꯥꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯈꯨꯗꯤꯡ ꯑꯃꯠꯇ ꯆꯤꯊꯗꯅ ꯀꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯔꯨꯕꯤꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯃꯥꯅ ꯆꯥꯅꯤꯡꯕ ꯈꯟꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯊꯦꯝꯕꯨꯡꯅ ꯑꯔꯨꯕꯤ ꯁꯤ ꯅꯪꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯉꯥꯅꯨ ꯃꯔꯨꯝꯗꯨꯅꯤ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕ ꯁꯔꯦꯡꯅꯤ ꯑꯩꯅ ꯅꯪ ꯄꯤꯖꯅꯤꯡꯃꯟꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯍꯥ ꯀꯔꯤ ꯁꯔꯦꯡ ꯊꯣꯡꯕꯅꯦꯕ ꯍꯥꯎꯅꯤꯗ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯆꯔꯥ ꯋꯥꯟꯁꯤꯜꯂꯒ ꯇꯨꯝꯈꯤꯕ ꯌꯥꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯊꯦꯝꯕꯣꯡ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ ꯑꯁ ꯑꯔꯨꯕꯤ ꯅꯪ ꯁꯤꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯏꯟꯁꯥꯡ ꯑꯍꯥꯎꯕꯒ ꯄꯤꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯁꯨꯛ ꯋꯥꯅ ꯑꯩꯈꯣꯏ ꯃꯥ ꯎꯗ꯭ꯔꯤꯉꯩꯗ ꯉꯥꯅꯨ ꯃꯔꯨꯝꯒ ꯂꯣꯟꯅ ꯍꯨꯔꯥꯟꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯊꯤꯟꯕꯤꯔꯛꯂꯒ ꯁꯔꯦꯡ ꯊꯣꯡꯕ ꯄꯜꯂꯨꯕꯗꯒꯤ ꯌꯨꯝ ꯆꯪꯒꯦ ꯀꯩꯅꯣ ꯈꯪꯗꯦ ꯃꯤ ꯉꯥꯛꯇ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯈꯤꯁꯦꯕ ꯊꯦꯝꯕꯣꯡ ꯑꯩꯁꯦ ꯐꯝꯕ ꯌꯥꯗ꯭ꯔꯦꯕ ꯅꯆꯜꯁꯦ ꯅꯤꯡꯒꯣꯡꯗ ꯌꯩꯔꯣꯡ ꯑꯆꯧꯕ ꯑꯃ ꯊꯨꯡꯂꯤꯑꯦꯕ ꯑꯗꯨꯅꯅꯦ ꯑꯩꯒꯤ ꯌꯩꯔꯣꯡ ꯊꯨꯡꯂꯤꯕꯁꯦ ꯍꯦꯛ ꯐꯕꯒ ꯊꯦꯝꯕꯣꯡꯒ ꯑꯌꯨꯛꯇꯒꯤꯅ ꯅꯨꯃꯤꯗꯥꯡ ꯐꯥꯎ ꯐꯝꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯗꯣꯏꯅꯦ ꯍꯥ ꯅꯤꯡꯒꯣꯡꯗ ꯌꯩꯔꯣꯡ ꯊꯨꯡꯂꯤꯑꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯪꯈ꯭ꯔꯣ ꯀꯨꯏꯅ ꯂꯦꯞꯄ ꯋꯥꯔꯅꯤ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯅꯪ ꯌꯩꯔꯣꯡ ꯊꯨꯡꯕ ꯐꯔꯒ ꯑꯗꯨꯀꯥꯟꯗꯅꯦ ꯑꯩ ꯑꯣꯏꯅ ꯂꯥꯛꯑꯒꯦꯀꯣ ꯍꯣꯏ ꯊꯦꯝꯕꯣꯡ ꯑꯁꯨꯝꯅ ꯊꯦꯝꯕꯣꯡ ꯆꯠꯈ꯭ꯔꯕꯗ ꯑꯔꯨꯕꯤ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ ꯊꯦꯝꯕꯣꯡꯁꯦ ꯄꯪꯖꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯔꯤꯕꯁꯦ ꯃꯥ ꯈꯛꯇꯅꯤ ꯑꯗꯣ ꯑꯩ ꯃꯉꯣꯟꯗꯗꯤ ꯂꯩꯕ ꯌꯥꯗꯦ ꯄꯪꯃꯜꯂꯦꯕ ꯆꯤꯡꯈꯩꯗꯁꯨ ꯂꯩꯕ ꯌꯥꯗꯦ ꯂꯩꯀꯥꯏ ꯃꯁꯦꯜꯅꯤꯅ ꯍꯌꯦꯡ ꯏꯄꯥꯝ ꯆꯠꯄꯗ ꯐꯤꯖꯣꯜ ꯑꯅꯥꯟꯕ ꯁꯦꯠꯂꯒ ꯆꯠꯄ ꯏꯀꯥꯏꯅꯤ ꯑꯗꯨꯒ ꯂꯣꯌꯥꯅ ꯐꯗꯤ ꯌꯥꯝ ꯐꯔꯒ ꯃꯣꯏ ꯃꯃꯥꯗꯣ ꯌꯥꯝ ꯁꯥꯊꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯂꯩꯕꯁꯨ ꯄꯥꯝꯗꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯦ ꯏꯕꯨꯡ ꯊꯧꯖꯥꯜꯗ ꯂꯩꯕ ꯇꯥꯕ ꯂꯩꯇꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯃꯥꯗꯤ ꯄꯥꯈꯪ ꯑꯔꯤꯕꯅꯤꯅ ꯑꯩꯕꯨꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯅꯤ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯝ ꯐꯩ ꯃꯤꯅ ꯍꯥꯏꯅꯩꯌꯦꯕ ꯐꯩꯌꯦꯅ ꯑꯔꯨꯕꯤ ꯃꯁꯤꯅ ꯁꯨꯝꯅ ꯁꯣꯟꯗꯨꯅ ꯊꯦꯝꯕꯨꯡꯅ ꯄꯤꯔꯝꯕ ꯄꯣꯠꯁꯤꯡꯗꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯥꯛꯄꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥꯁꯤꯡꯈꯩꯒ ꯑꯃꯨꯛ ꯊꯦꯡꯅꯗꯨꯅ ꯆꯤꯡꯈꯩꯅ ꯑꯔꯨꯕꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯆꯤꯡꯈꯩ ꯏꯃꯥꯅ ꯄꯣꯠꯐꯝꯗꯒꯤ ꯄꯣꯠ ꯂꯩꯔꯨꯁꯣꯅ ꯂꯩꯔꯨꯕꯅꯤ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯔꯥ ꯅꯨꯄꯥ ꯑꯇꯣꯞꯄꯗꯒꯤ ꯂꯧꯔꯨꯔꯥ ꯂꯧꯔꯨꯆꯨꯕ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯂꯩꯀꯥꯏ ꯅꯨꯄꯥꯅꯤ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯂꯣꯏꯅ ꯈꯪꯂꯤꯕ ꯖꯥꯠꯅꯤ ꯍꯧꯖꯤꯛꯇ ꯅꯨꯄꯥꯅ ꯄꯤꯔꯝꯕ ꯄꯣꯠꯁꯤꯕꯨ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯟꯗꯅ ꯈꯨꯅꯝꯁꯤꯅ ꯍꯥꯏꯖꯤꯟꯗꯅꯅꯦ ꯅꯞꯄꯛꯑꯗꯤ ꯅꯪ ꯑꯔꯦꯝꯕꯗ ꯍꯅꯨꯃꯥꯟ ꯁꯥꯅꯤꯌꯦ ꯅꯪ ꯑꯔꯨꯕꯤ ꯃꯥꯅ ꯂꯥꯟꯖꯗꯕꯤ ꯁꯥꯗꯅ ꯉꯥꯡꯂꯨꯔꯒ ꯃꯥꯒꯤ ꯑꯔꯣꯟꯕ ꯄꯨꯝꯕ ꯆꯤꯡꯈꯩꯅ ꯈꯪꯂꯝꯕꯗꯨꯗ ꯃꯔꯩꯒ ꯀꯣꯟꯁꯤꯟꯅꯗꯨꯅ ꯑꯔꯨꯕꯤ ꯆꯤꯡꯈꯩꯕꯨ ꯊꯦꯝꯂꯛꯏ ꯆꯤꯡꯈꯩ ꯑꯩꯕꯨ ꯅꯣꯡꯃꯇ ꯆꯤꯡꯈꯩꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯎꯈ꯭ꯔꯕ ꯌꯦꯔꯨꯝꯁꯦ ꯑꯩꯅ ꯄꯣꯠꯐꯝꯗꯒꯤ ꯂꯩꯔꯨꯕ ꯑꯗꯨꯒ ꯁꯤꯅ ꯁꯔꯦꯡ ꯊꯣꯡꯕ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯄꯥꯝꯂꯣꯝꯗꯒꯤ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏ ꯃꯥꯃꯒꯤ ꯃꯆꯥ ꯏꯇꯩꯗꯨꯅ ꯊꯤꯜꯂꯝꯕꯅꯤ ꯀꯩꯅꯣ ꯆꯤꯡꯈꯩꯅ ꯑꯩꯕꯨꯁꯨ ꯌꯥꯝ ꯊꯥꯖꯕꯤꯗ꯭ꯔꯤꯁꯤꯕꯣ
Ngasigidi ai thajarake ado hayengidi khangdi aina khangba nangi nabungdi ani khaktani aduga hojikna malem pomagi nupasingse nangi nabung loi oikhalakpasida ai phawba kok ngaushili ado aina haigadabadi aina hek nanga atopu nupaga unabado uraba numittuda mora khaw manungda hapjilaga yum yongdabane kau pugadamni yenguna haima tasingkhagi wasigi aigi ningong yerongase loina kaidau mal ai sangi ibunga tomado thokladi tasingkhai oina mora khaw manungda namsilagana turenda thadakhibra khakponte asumna arubina nupa singa dubu mana ngamnaba ulei parei tawduna nupa mayam ama koirami nomagi numitni arubi mama mem tombina hairei hai imagi arubiya se kompaksi puraganya namabu hoidagi insang laruso ngasai ayuki usop tawkibagi insang mathel yam leiri lawlaw haidana pause lakpani as ima ai ngamoi ko usoki insang aremba yam chaningagana ima hek laruso aibu saba thakpa yam phangsadabagi mongdaga migi yumdagi insang aremba larusoi ai ngamoi ko ima mi mangda ayami kai ko haima aigi isa nupisia ikai ba kasu khangboy re ko nupadagi lawduna lunja sabadi karimati ikai ramoiba isadi ha yeyong thungna phau sek tuna thokini nawa singduna awa thumpure hairadi nang haibidi haini nabungani sidanya nangna tori mayamdo khanglakpada nang tan totpadawna totkibadi soidrabani ko ima nang yam taningde ko amta thuna sakroso rasiam kangeba hanubini kai mina tawba thabakta yam singkraponi ai sibu angang masara hauzik nupa khangnawdanabu hai hanurkan koiruba yabraba nangonda wa haidunanya ai thabak sitnabani ai oina satlubuna pharani sidi hey ai nya namabu hoi phawde saluke imungi thabai khanga se loisilamugo ima satle hey nomagi numitni arubi mana nupa unari ngaida mabung singna ukiduna mabung anina masalbu warakpo oina khara supurami miam tombina hey aina nahana haidro nangyam henmali nabung singna uhangano haidana kari sare haujikti nanamdo sa lauramani ni ha saramani ba ima nangna tasawgat atongagi misang asam jangi sibu kaigino ai sibu na sa natro mayakidi imungani dagi ai ne luna tawi pham thokpani mai tu phok sabina sa ne aise aduga imungani nai bu puraga imana su khamdo pigidi ai da kai makong nu thudi o kaina imano ina mai ni thawai sibu natro ai yam pendi ima ai bungi yam nusi papa nangalo aibu imaga tasoga tatoinga na nungsibiji papa hai tadingde mi ngai bangang mana tadi aduga pukning nusi kaidana thongal sida nupa unaduna nabungani sina masal namu warakpada nakong thudiu haidana ibungo nasal se singju bara pisau haiba yari bro haiba ha yari bra haiba ngang badana nado yam kalabadi nanak takkidani kaino nabungani isau sang leiri aduga nang nasida ngakhana ngaren hauradana ha kau langphai saki bana padu kau tuna kapu ko nang nabung atu bana tarabadi amuk tuat kya hizarani nak asumna numit asida mabung anina khara phusei tawbaga mamana khara ngangbaga arubi angang wakhal ga oire maga koinaba nupa singda selasi haina hairami adubu nupa sing adunadi angang oiri matam khara khisi haini yaraklamte adubu arubi aroibu oina pakhang ariba thaujalda selasi haina hairubada thaujaldi harawraduna arubi bu khudakta selami asumna arubi na sengkhrabada chingkhai pukhri mapal aduda phamduna kapni arubi nang phat ko na aina seloi se bisu tab ai sanbi to masa pogo paungda dingai khoina haijabani ko ai adugu nakdi dupa to poda sengkhraba ko ai yap indi arubi ina di nangbu thawai sena siruba ko nina ai ni handagi na pising ko oi kainarin ko aduga nangna de ibu lamhenba lekai lana pai bangamdaba masat eba khoi muta lamse ai yap indi arubi ai yap indi noi na hoi khoi ta singkhaibu pukhri mapala sida kapamiro kapiyu oi ban daranang su nabi tu udraba ai gise kapana tradi nabi phoiriba hoi su kapi khangbagi kapuna harise khangbagi namit ngauba apangu pakhang nang kaptradi asingbi ne kapu yaba nate noi thamoi kari ngasida nungthang paragane amuk thugai khalakanu ko thugai khalakanu ai nongonda saningde amuk pairaga langge harakan ai sawlakan ai pangdam ne ba kasu ai sikrasani ai haima ai dei kau apang mamida pange hadiam sawbani ta singkhaina
ꯁꯤꯡꯕ ꯈꯔ ꯋꯥꯠꯄꯒꯤꯅꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯤꯗ ꯀꯞꯄꯝꯃꯤꯁꯦ ꯅꯣꯏ ꯅꯪ ꯉꯁꯤ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯔꯣ ꯅꯪꯒꯤꯁꯦ ꯁꯤꯗꯅꯦ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯑꯄꯪ ꯆꯥꯎ ꯍꯥꯏꯔꯛꯇꯣꯏꯁꯦ ꯇꯥꯁꯤꯡꯈꯩꯅ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯃꯍꯨꯠ ꯑꯩꯒꯨꯝꯕꯤ ꯑꯅꯣꯏꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯀꯣꯏꯔꯝꯃꯣꯏꯗ꯭ꯔꯣ ꯁꯤꯡꯈꯩ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯅꯣꯏꯗ ꯌꯦꯡꯂꯒ ꯀꯔꯤ ꯑꯩꯅ ꯅꯪ ꯀꯣꯏꯗꯣꯏꯕ ꯍꯌꯦꯡ ꯏꯇꯨꯅꯤ ꯀꯥꯏꯅ ꯈꯣꯟ ꯈꯤꯇꯪ ꯀꯜꯂꯨꯕꯗ ꯑꯃꯨꯛꯀꯤ ꯈꯨꯂꯪꯗ ꯑꯩ ꯊꯋꯥꯏ ꯊꯥꯒꯗꯕꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯄꯪꯕ ꯅꯨꯄꯥ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕꯗ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ ꯅꯣꯏ ꯏꯀꯥꯏꯅ ꯇꯥꯁꯤꯡꯈꯩꯁꯤꯗꯤ ꯑꯩꯕꯨ ꯑꯉꯥꯎꯕꯤꯗꯧꯅ ꯃꯤ ꯏꯋꯥ ꯏꯄꯨꯔꯣꯏꯕꯗꯒꯗꯤ ꯈꯨꯠ ꯊꯥꯕꯗꯤ ꯂꯥꯏꯗꯅꯅꯦ ꯃꯤꯅ ꯐꯥꯎꯕ ꯍꯪꯀꯠꯅ ꯌꯦꯡꯖꯔꯣꯏ ꯅꯨꯄꯤ ꯍꯥꯏꯁꯦ ꯃꯥꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯑꯗꯨꯈꯛꯀꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯅꯐꯝ ꯑꯣꯏꯕꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯒꯤ ꯅꯨꯄꯥ ꯑꯣꯏꯕꯕꯨ ꯀꯩꯗ ꯂꯦꯝꯖꯐꯝ ꯂꯩꯒꯦ ꯑꯩꯒꯨꯝꯕ ꯑꯅꯣꯏꯕꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯀꯅꯥꯅꯁꯨ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯜꯂꯛꯂꯔꯣꯏ ꯇꯥꯁꯤꯡꯈꯩ ꯈꯛꯇꯒꯤ ꯑꯣꯏꯔꯅꯤ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯃꯤꯇꯥꯟꯅꯐꯝ ꯑꯣꯏꯕꯤ ꯅꯨꯄꯤ ꯀꯣꯏꯔꯨꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯇꯥꯁꯤꯡꯈꯩꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯤꯗ ꯀꯞꯄꯤꯁꯦ ꯑꯩ ꯀꯣꯏꯔꯝꯃꯗꯤ ꯀꯞꯈꯤꯗ꯭ꯔꯣ ꯆꯤꯡꯈꯩꯁꯨ ꯅꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯥꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯝꯃꯤ ꯍꯣꯏꯗ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯂꯧꯔꯒ ꯍꯌꯦꯡ ꯅꯨꯄꯥ ꯃꯌꯥꯝꯅ ꯉꯥꯎꯁꯤꯜꯂꯛꯄꯒꯤ ꯑꯩꯅ ꯑꯃꯨꯛ ꯀꯣꯛ ꯁꯥꯒꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯨꯄꯤ ꯑꯅꯣꯏꯕꯤꯁꯨ ꯑꯣꯏꯅ ꯂꯧꯔꯒ ꯑꯩ ꯑꯃꯨꯛꯇ ꯁꯥꯟꯇꯤꯅ ꯄꯨꯟꯁꯤꯁꯦ ꯂꯩꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯄꯥꯝꯕꯗ ꯁꯤꯡꯀꯩꯒꯤ ꯊꯃꯣꯏꯁꯦ ꯌꯣꯠ ꯑꯣꯜꯂꯦ ꯑꯃꯅ ꯑꯃꯨꯛ ꯌꯩ ꯑꯃꯅ ꯑꯃꯨꯛ ꯌꯩ ꯊꯥꯡ ꯁꯥꯎꯕ ꯃꯉꯥꯏꯈ꯭ꯔꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯆꯤꯡꯈꯩꯁꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯣꯏꯒ ꯈꯪꯅꯕ ꯑꯃꯨꯛ ꯍꯧꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯑꯔꯨꯕꯤ ꯃꯕꯨꯡ ꯑꯅꯤ ꯂꯩꯅ ꯃꯥꯅ ꯍꯥꯟꯅ ꯆꯦꯟꯈꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯨꯍꯣꯡꯕꯤꯈ꯭ꯔꯣ ꯃꯕꯨꯡ ꯑꯅꯤꯅ ꯂꯨꯍꯣꯡꯂꯕ ꯇꯨꯡꯗ ꯃꯆꯜꯕꯨ ꯂꯧꯈꯠꯆꯒꯦ ꯍꯥꯏꯅ ꯍꯥꯏꯔꯕꯗ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯃꯧ ꯐꯪꯂꯕꯗꯤ ꯌꯥꯔꯦ ꯈꯟꯗꯨꯅ ꯃꯃꯧꯒꯤ ꯑꯋꯣꯡ ꯑꯋꯨꯟ ꯀꯌా ꯂꯥꯡꯕꯤꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯔꯨꯕꯤ ꯂꯨꯍꯣꯡꯂꯕ ꯇꯨꯡꯗ ꯋꯥꯈꯜ ꯈꯔ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯂꯩꯀꯥꯏꯒꯤ ꯃꯧ ꯆꯅꯗꯕꯤꯁꯤꯡ ꯑꯃꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯤꯡꯒ ꯄꯨꯟꯗꯨꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯗꯨꯅꯇ ꯂꯩꯔꯝꯃꯤ ꯑꯔꯨꯕꯤꯅ ꯍꯣꯏ ꯏꯕꯦꯝꯃꯆꯥ ꯑꯩꯗꯤ ꯃꯍꯧꯁꯥꯅ ꯏꯀꯥꯏꯕ ꯌꯥꯝ ꯊꯤꯔꯛꯑꯦ ꯑꯗꯨꯅ ꯈꯣꯡ ꯍꯥꯡꯅꯤꯡꯉꯛꯀꯅꯤꯅꯅꯦ ꯆꯠꯂꯛꯄ ꯅꯨꯃꯤꯠꯇꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯐꯥꯎ ꯆꯔꯥ ꯍꯦꯜꯂꯤꯅꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯩꯃꯥ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯅꯝꯃ ꯅꯪꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ ꯅꯥꯇꯩ ꯆꯥꯕ ꯊꯕꯛ ꯑꯝꯇ ꯍꯦꯛ ꯇꯧꯗꯦꯕ ꯀꯩꯅꯣ ꯅꯣꯏꯁꯨ ꯈꯜꯂꯒ ꯌꯦꯡꯉꯣ ꯃꯧ ꯑꯅꯧꯕꯤ ꯌꯦꯡꯕ ꯂꯥꯛꯄꯒꯤ ꯇꯥꯟꯖꯥꯗꯨꯗ ꯑꯩꯈꯣꯏ ꯃꯧꯗꯣ ꯑꯃꯥꯡꯁꯪꯅ ꯆꯪꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯁꯤꯕꯨ ꯐꯖ ꯋꯥꯔꯕ ꯑꯗꯨꯅꯕꯨ ꯆꯔꯥ ꯍꯦꯜꯂꯤꯕꯅꯤ ꯍꯣꯏꯅꯦ ꯏꯅꯝꯃꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯤ ꯁꯣꯞꯅꯒꯗꯧꯕ ꯋꯥꯐꯝꯅꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯇꯒꯤ ꯑꯗꯨꯝ ꯆꯔꯥ ꯍꯦꯜꯂꯒꯦ ꯑꯗꯣ ꯅꯪꯕꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥꯈꯜꯒ ꯈꯜꯂꯤꯗꯨꯕꯨ ꯅꯨꯄꯥꯒ ꯂꯩꯔꯕ꯭ꯔꯥ ꯆꯍꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯒꯤꯕꯨ ꯍꯜꯂꯝꯒꯗꯧ ꯃꯥꯜꯂꯤ ꯍꯦꯔꯥ ꯏꯅꯝꯃ ꯅꯪꯁꯨ ꯇꯥ ꯊꯧꯖꯥꯜꯗꯒꯤ ꯑꯩꯅ ꯆꯍꯤ ꯍꯜꯂꯝꯒꯅꯤ ꯀꯥꯏꯗꯨꯗꯤ ꯍꯥꯏꯅꯨ ꯇꯥꯕ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯇꯥ ꯊꯧꯖꯥꯜꯅ ꯑꯩꯉꯣꯟꯗꯒꯤ ꯍꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯑꯉꯥꯡ ꯅꯪꯉꯣꯟꯗ ꯏꯅꯝꯃ ꯀꯧꯔꯤꯁꯦ ꯆꯍꯤ ꯁꯨꯗꯅ ꯅꯌꯨꯝ ꯄꯥꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯃꯤꯒꯧ ꯊꯥꯒꯧꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯈꯪꯂꯛꯇ꯭ꯔꯕ ꯀꯩꯅꯣ ꯏꯅꯝꯃ ꯅꯪꯁꯨ ꯍꯩꯃꯥ ꯑꯔꯤꯕꯤꯗ ꯑꯔꯤꯕꯤ ꯍꯥꯏꯕꯁꯤꯗ ꯁꯥꯎꯔꯤ ꯃꯥꯜꯂꯤ ꯃꯥꯒꯤꯁꯤ ꯇꯅꯧꯕꯤ ꯅꯪꯕꯨ ꯏꯅꯝꯃꯅ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯂꯩꯇ꯭ꯔꯗꯤ ꯅꯨꯄꯥ ꯄꯤꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯋꯥ ꯍꯥꯏꯐꯥꯎ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯦꯛꯇ ꯂꯋꯥꯏꯁꯤꯗꯒꯤ ꯂꯥꯛꯊꯔꯛꯑꯦ ꯍꯥꯏꯋꯥꯅꯤ ꯇꯅꯧꯕꯤ ꯅꯨꯄꯥ ꯄꯤꯒꯦ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯅ ꯀꯔꯤ ꯑꯩꯒꯤ ꯅꯨꯄꯥ ꯄꯤꯒꯦꯕ ꯏꯅꯝꯃ ꯅꯨꯄꯥꯗꯨꯕꯨ ꯀꯥꯏꯗꯩꯅꯣ ꯍꯣ ꯂꯩꯌꯦ ꯑꯩꯈꯣꯏ ꯈꯨꯜꯗꯒꯤꯅꯤ ꯂꯩꯀꯥꯏꯗꯤ ꯄꯨꯟꯗꯦ ꯑꯩꯒ ꯊꯥꯏꯅ ꯀꯣꯏꯅꯔꯝꯕꯅꯤ ꯀꯩꯅꯣꯗ ꯏꯅꯝꯃ ꯑꯩꯕꯨ ꯅꯨꯄಾ ꯐꯪꯗꯦ ꯀꯥꯏꯅ ꯏꯅꯝꯃꯅ ꯊꯥꯏꯅ ꯀꯣꯏꯅꯔꯝꯕ ꯅꯨꯄꯥꯕꯨ ꯑꯩꯉꯣꯟꯗ ꯀꯣꯏꯌꯨ ꯀꯥꯏꯁꯤꯗꯤ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯇ꯭ꯔꯣ ꯍꯦ ꯑꯩꯅꯁꯨ ꯃꯇꯝ ꯂꯦꯟꯕꯒꯤ ꯀꯣꯏꯔꯝꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦꯒꯦ ꯑꯩꯅ ꯂꯩꯔꯝꯕ ꯅꯨꯄꯥꯁꯨ ꯅꯠꯇꯦ ꯅꯨꯄꯥꯗꯣ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ ꯄꯪꯁꯨ ꯌꯥꯝ ꯄꯪꯕꯅꯦ ꯍꯌꯦꯡꯅꯦ ꯅꯪꯅ ꯂꯥꯏꯅ ꯉꯝꯗꯣꯏꯖꯥꯠꯅꯤ ꯃꯧ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯣ ꯄꯪꯒꯅꯨꯅꯦ ꯑꯗꯣ ꯏꯅꯝꯃ ꯅꯨꯄꯥꯗꯨꯕꯨ ꯆꯍꯤꯒꯗꯤ ꯀꯌꯥꯃꯨꯛ ꯁꯨꯔꯝꯗꯧ ꯃꯥꯟꯒꯦ ꯆꯍꯤꯕꯨꯗꯤ ꯅꯪꯅ ꯈꯔ ꯍꯜꯂꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯗꯧꯋꯦꯒꯦ ꯅꯨꯄꯤꯅ ꯆꯍꯤ ꯍꯟꯕꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯦ ꯍꯥꯏꯅꯕꯅꯤ ꯑꯩꯁꯨ ꯄꯥꯈꯪ ꯑꯔꯤꯕꯁꯤ ꯂꯩꯕꯗꯒꯤ ꯍꯅꯨꯕꯤ ꯑꯣꯜꯂꯤꯁꯤꯅꯤ ꯅꯪꯁꯨ ꯑꯉꯥꯡꯗꯨ ꯂꯩꯔꯒꯅꯦ ꯑꯉꯥꯡ ꯑꯣꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯣꯏ ꯏꯅꯝꯃ ꯑꯗꯨꯗꯤ ꯅꯨꯄꯥꯗꯣ ꯏꯅꯝꯃꯅ ꯌꯥꯅꯕ ꯈꯔ ꯁꯤꯟꯕꯤꯌꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯅꯝꯃꯅ ꯍꯥꯏꯕꯗ ꯑꯊꯤꯡꯕ ꯀꯩꯁꯨ ꯂꯩꯖꯗ꯭ꯔꯦ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯅꯨꯄꯥ ꯑꯃꯇꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯅ ꯈꯜꯂꯛꯂꯤꯕꯁꯦ ꯃꯁꯛ ꯊꯤ ꯐꯖꯩ ꯀꯥꯏꯅꯒ ꯀꯩꯝꯇ ꯍꯥꯏꯖꯔꯣꯏ ꯑꯩ ꯑꯃꯕꯨ ꯐꯪꯂꯕꯗꯤ ꯌꯥꯔꯦ ꯋꯥ ꯄꯦꯠꯃꯟꯗꯅꯅꯤ ꯉꯁꯤ ꯑꯩꯅ ꯑꯔꯤꯕꯤ ꯍꯧꯔꯤꯕꯁꯤꯁꯨ ꯍꯣ ꯅꯨꯄꯥꯗꯨꯕꯨꯗꯤ ꯑꯩꯅ ꯌꯥꯅꯕ ꯁꯤꯜꯂꯒꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯁꯥꯕꯤ ꯃꯃꯥꯅ ꯎꯅꯅꯕ ꯈꯔꯁꯨ ꯀꯦꯕ ꯃꯧꯕ ꯇꯝꯃꯨ ꯅꯪꯒꯤ ꯈꯨꯂꯩ ꯆꯥꯔꯩꯗꯨꯅꯒꯗꯤꯅꯦ ꯅꯨꯄꯥ ꯐꯪꯉꯣꯏꯀꯣ ꯈꯪꯉꯤꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯀꯦꯕ ꯍꯧ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯌꯨꯝꯗ ꯃꯤꯒ ꯑꯝꯇ ꯂꯩꯍꯧꯕ ꯅꯠꯇꯦ ꯏꯅꯝꯃ ꯆꯠꯂꯦꯀꯣ ꯍꯣꯏ ꯏꯅꯝꯃ ꯑꯁꯨꯝꯅ ꯑꯔꯨꯕꯤ ꯆꯠꯈ꯭ꯔꯕꯗ ꯇꯅꯧꯕꯤ ꯅꯨꯄꯥ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯂꯩꯖꯍꯧꯏ ꯑꯔꯨꯕꯤ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯂꯧꯗ ꯆꯠꯂꯨ ꯃꯅꯦꯝꯒ ꯃꯀꯨꯒꯁꯨ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ ꯄꯤꯌꯥꯏꯅꯨ ꯃꯃꯧ ꯎꯕꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯩ ꯌꯨꯝ
ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯅꯗꯕꯤ ꯃꯧ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯧꯅꯣ ꯍꯥ ꯌꯨꯝꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯌꯨꯝꯁꯤꯗ ꯅꯤꯡꯊꯤꯅ ꯂꯩꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯁꯥꯗꯨ ꯆꯠꯂꯕꯅꯤꯅ ꯌꯦꯡꯉꯨ ꯏꯪꯈꯣꯜ ꯑꯁꯤꯗ ꯋꯥꯅ ꯊꯥꯖꯕ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯕ ꯁꯟꯌꯥꯝ ꯑꯃ ꯆꯪꯗꯨꯅ ꯂꯣꯏꯅ ꯇꯦꯡꯉꯨ ꯃꯈꯩ ꯆꯥꯈ꯭ꯔꯦꯗꯅ ꯁꯦ ꯑꯔꯨꯕꯤ ꯃꯔꯥꯜ ꯂꯩꯔꯕ ꯑꯣꯏꯕꯅ ꯃꯃꯅꯦꯝꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯕ ꯇꯧꯔꯨꯗ꯭ꯔꯤ ꯁꯅꯥꯍꯜ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥ ꯅꯪꯕꯨ ꯌꯥꯔꯦꯗ ꯈꯔ ꯉꯥꯡꯂꯕꯗꯤ ꯅꯃꯧꯁꯤꯗ ꯉꯥꯡꯂꯕꯁꯨ ꯁꯟꯅ ꯆꯥꯈ꯭ꯔꯕ ꯏꯪꯈꯣꯜꯒꯤ ꯄꯣꯠꯁꯤꯡꯗꯣ ꯑꯃꯨꯛ ꯄꯥꯜꯂꯛꯂꯔꯣꯏꯅꯦ ꯃꯈꯣꯏ ꯃꯄꯥ ꯅꯃꯧ ꯀꯟꯈꯠꯄꯤꯔꯛꯀꯅꯨꯀꯣ ꯃꯇꯥꯡ ꯆꯥꯗꯦ ꯃꯇꯥꯡ ꯆꯥꯅ ꯅꯃꯧ ꯀꯟꯈꯠꯄꯤꯌꯨ ꯅꯃꯧꯁꯦ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯇꯤꯌꯦ ꯃꯥꯃꯨꯛ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯃꯧ ꯀꯅꯥ ꯂꯩꯒꯦ ꯂꯩꯀꯥꯏꯁꯤꯗ ꯍꯥ ꯑꯩ ꯏꯃꯧꯒ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ ꯏꯃꯧ ꯐꯪꯂꯒ ꯅꯨꯡꯉꯥꯏꯔꯅꯤ ꯈꯜꯂꯨꯕ ꯏꯃꯧ ꯐꯪꯂꯒꯅꯦ ꯁꯗꯧ ꯊꯣꯡꯅ ꯑꯩ ꯁꯤꯗꯧꯔꯦ ꯋꯥ ꯀꯟꯅ ꯉꯥꯡꯃꯟꯗꯅ ꯑꯩ ꯏꯃꯥ ꯁꯗꯧ ꯊꯣꯡꯗꯨꯅ ꯁꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯋꯥ ꯉꯥꯡꯕꯤꯔꯛꯀꯅꯨ ꯑꯩꯁꯨ ꯇꯥꯕꯗꯤ ꯌꯥꯝ ꯋꯥꯖꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯔꯨꯕꯤ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯂꯣꯏꯔꯦ ꯄꯤꯌꯥꯏ ꯅꯣꯏꯒꯤ ꯏꯃꯨꯡꯁꯦ ꯏꯃꯧ ꯍꯦꯛ ꯐꯪꯕꯗꯒꯤ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯃꯤꯒꯤꯅ ꯃꯃꯧ ꯌꯥꯝꯃꯁꯨ ꯋꯥꯈꯜ ꯇꯥꯕꯤ ꯌꯨꯝ ꯀꯣꯏꯕꯤ ꯉꯥꯛꯇ ꯄꯤꯌꯥꯏ ꯅꯣꯏꯒꯤ ꯏꯃꯧ ꯑꯃꯈꯛ ꯐꯪꯖꯕꯁꯤꯅ ꯇꯥꯛꯄ ꯉꯥꯡꯕ ꯂꯧꯗꯕꯤ ꯑꯃ ꯐꯪꯖꯕꯁꯤꯗꯅꯦ ꯏꯃꯧꯒ ꯄꯦꯟꯖꯔꯦ ꯍꯥꯏꯗꯣ ꯍꯦꯛ ꯇꯥꯏꯗ ꯑꯩ ꯁꯅꯥꯍꯜ ꯅꯣꯛꯇꯨꯅ ꯑꯩ ꯃꯃꯥ ꯌꯥꯔꯤꯁꯦ ꯅꯃꯧꯁꯦ ꯑꯉꯥꯡꯅꯤꯅꯦ ꯑꯗꯨꯅ ꯅꯪꯅ ꯈꯔ ꯍꯜꯂꯨꯀꯣ ꯏꯁꯧ ꯂꯥꯡꯗꯕꯤ ꯏꯪꯅ ꯇꯞꯅ ꯋꯥꯔꯛ ꯋꯥꯇꯦꯝ ꯑꯣꯏꯔꯕꯗꯤ ꯍꯨꯏ ꯐꯥꯎꯕ ꯃꯤꯔꯣꯜ ꯈꯪꯗꯨꯅ ꯊꯕꯛ ꯁꯤꯖꯤꯟꯅꯕ ꯌꯥꯕꯅꯤꯀꯣ ꯍꯣ ꯋꯥꯔꯛ ꯋꯥꯇꯦꯝꯕꯗ ꯆꯠꯄ ꯍꯨꯏ ꯅꯠꯇꯤꯌꯦ ꯀꯩꯊꯦꯜ ꯍꯨꯏꯅꯦ ꯀꯩꯊꯦꯜ ꯍꯨꯏ ꯐꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅꯁꯨ ꯃꯤꯔꯣꯜ ꯈꯪꯉꯨ ꯌꯥꯔꯣꯏꯗꯧꯕ ꯀꯩꯊꯦꯜꯗ ꯆꯥꯛꯇꯥꯕ ꯍꯨꯏ ꯈꯪꯕꯤꯔꯕ꯭ꯔꯣ ꯃꯃꯥ ꯅꯪꯒꯤ ꯏꯁꯧꯁꯤꯗꯤ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯄꯥꯜꯁꯤꯗ ꯉꯥꯏꯍꯥꯛꯇ ꯂꯩꯍꯧꯈꯣꯀꯣ ꯏꯃꯨꯡꯗꯒ ꯆꯪꯉꯛꯀꯅꯨ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯄꯤꯌꯥꯏꯅ ꯃꯥꯗꯤ ꯃꯃꯧ ꯑꯁꯤꯒꯤ ꯃꯇꯧꯗ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯄꯦꯟꯗꯅ ꯑꯗꯨꯃꯛ ꯆꯩꯍꯧꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯗꯨꯅ ꯑꯔꯨꯕꯤ ꯆꯥꯛ ꯊꯣꯡꯂꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯏꯔꯣꯟꯕꯗ ꯐꯨꯠꯅ ꯑꯂꯨꯗꯨ ꯂꯧꯊꯣꯛꯇꯨꯅꯁꯨ ꯆꯥꯔꯝꯃꯤ ꯑꯔꯨꯕꯤꯅ ꯇꯧꯔꯤꯕꯗꯨ ꯃꯅꯦꯝꯅ ꯎꯔꯗꯨꯅ ꯍꯩ ꯃꯧ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯍꯥ ꯆꯥꯛ ꯊꯣꯡꯅ ꯑꯗꯨꯝꯅ ꯆꯥꯕꯨ ꯍꯧꯅꯕ꯭ꯔꯅꯦꯍꯦ ꯅꯪꯒꯤ ꯂꯨꯈꯥꯛꯇꯣ ꯑꯩꯈꯣꯏ ꯆꯥꯎ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥ ꯑꯁ ꯏꯃꯥ ꯑꯂꯨꯁꯤ ꯃꯨꯟꯕ꯭ꯔꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯉꯥꯡꯗꯨꯅ ꯇꯧꯔꯒ ꯂꯩꯕ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯁꯨꯝ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯒꯕꯨ ꯀꯝꯗꯧ ꯊꯕꯛꯁꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯁꯅꯥꯍꯜꯅ ꯆꯨꯝꯃꯤ ꯏꯃꯧꯅ ꯍꯥꯏꯕ ꯃꯅꯦꯝ ꯑꯁꯤꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯉꯥꯡꯗꯨꯅꯇ ꯂꯩꯔꯕꯅꯤꯅ ꯏꯃꯧꯁꯨ ꯊꯕꯛ ꯄꯨꯛꯅꯤꯡ ꯆꯪꯕ ꯉꯝꯗ꯭ꯔꯕꯅꯤꯅꯦ ꯑꯗꯨꯅꯤ ꯕꯥꯁꯤ ꯏꯃꯥꯁꯦ ꯈꯔ ꯋꯥꯔꯛꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯍꯣꯏ ꯅꯀꯨꯟ ꯑꯃꯨꯛ ꯃꯥꯟꯅꯈ꯭ꯔꯕꯅꯤꯅꯅꯦ ꯑꯩꯒꯤꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯏꯃꯧꯒꯤ ꯂꯨꯈꯥꯛꯇꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯕ ꯇꯥꯕꯅꯤ ꯏꯃꯧ ꯏꯕꯦꯝꯃ ꯏꯀꯨ ꯋꯥ ꯍꯥꯏꯒꯦ ꯍꯌꯦꯡ ꯃꯈꯩꯗꯤ ꯆꯥꯛ ꯊꯣꯡꯅ ꯑꯗꯨꯝꯅ ꯆꯥꯕ ꯌꯥꯗꯦꯀꯣ ꯏꯃꯧꯅ ꯑꯗꯨꯝꯅ ꯍꯥꯟꯅ ꯆꯥꯔꯕꯗꯤ ꯂꯨꯈꯥꯛꯁꯤꯡꯅꯤ ꯑꯗꯨꯅ ꯏꯃꯧꯒꯤ ꯑꯔꯦꯝꯕꯗꯣ ꯅꯄꯨꯔꯣꯏꯕꯒ ꯏꯀꯨꯒꯅ ꯆꯥꯔꯕꯗꯤ ꯗꯥꯎ ꯊꯨꯡꯒ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯇꯧꯔꯨꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯍꯣꯏ ꯕꯥꯖꯤ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯆꯥꯖꯔꯣꯏ ꯅꯃꯧ ꯈꯪꯗꯕꯒꯤ ꯇꯧꯕꯅꯤ ꯈꯪꯗꯕꯕꯨ ꯀꯩꯗꯧꯋꯦꯒꯦ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕꯅꯤꯅ ꯃꯇꯨꯡ ꯇꯧꯔꯨꯅꯨꯀꯣ ꯏꯃꯧꯒꯤ ꯆꯥꯛꯇꯨ ꯂꯣꯏꯔꯕꯗꯤ ꯊꯤꯗꯣꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯅꯥꯍꯜ ꯃꯥꯅ ꯌꯥꯍꯧꯔꯛꯄꯗ ꯑꯔꯨꯕꯤꯗꯨ ꯃꯪꯒꯣꯜ ꯂꯝꯇꯩꯗꯨ ꯂꯩꯔꯝꯃꯤ ꯏꯃꯧ ꯏꯕꯦꯝꯃ ꯏꯀꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯀꯦꯀꯣ ꯍꯣꯏ ꯕꯥꯖꯤ ꯁꯅꯥꯍꯜꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯃꯃꯧꯅ ꯅꯨꯔꯥ ꯑꯗꯨ ꯍꯦꯛ ꯃꯌꯣꯛꯅꯐꯝꯗꯨꯗ ꯊꯝꯂꯝꯕꯗꯨꯗ ꯍꯥꯏ ꯍꯩꯃ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯗꯤ ꯏꯀꯨ ꯊꯣꯛꯂꯛꯀꯦ ꯍꯥꯏꯔꯒ ꯅꯨꯔꯥ ꯆꯐꯨꯁꯤꯗꯤ ꯁꯨꯝ ꯈꯤꯟꯗꯨꯅ ꯊꯝꯂꯕ꯭ꯔꯥ ꯍꯩꯃ ꯑꯩꯗꯤ ꯏꯀꯥꯎ ꯕꯥꯖꯤꯅ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕꯗꯨꯗ ꯅꯃꯧꯗꯤ ꯑꯩꯅ ꯇꯔꯤꯕ ꯂꯝꯁꯦ ꯅꯦꯠꯄ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯤꯕꯣꯏ ꯈꯜꯂꯨꯔꯦ ꯃꯇꯨꯡꯗꯗꯤ ꯇꯧꯖꯔꯣꯏ ꯕꯥꯖꯤ ꯉꯁꯤꯗꯤ ꯁꯥꯎꯕꯤꯅꯨꯀꯣ ꯍꯣꯏ ꯑꯔꯨꯕꯤ ꯃꯪꯒꯣꯜ ꯂꯝꯇꯩꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯇꯨꯔꯦꯟꯗ ꯂꯨꯖꯔꯨꯅꯕ ꯆꯠꯅꯕ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯄꯤꯌꯥꯏꯅꯨꯅ ꯍꯩ ꯃꯧ ꯅꯪ ꯇꯨꯔꯦꯟꯗ ꯂꯨꯖꯕ ꯆꯠꯄ ꯌꯥꯔꯦ ꯉꯁꯤꯗꯤ ꯄꯨꯈ꯭ꯔꯤꯗ ꯑꯣꯏꯅ ꯂꯨꯖꯔꯣ ꯆꯥꯛ ꯈꯔ ꯉꯟꯅꯕꯅꯦ ꯇꯨꯔꯦꯜꯗ ꯆꯠꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂ ꯀꯥꯔꯛꯂꯅꯤ ꯏꯃꯥ ꯀꯨꯏꯔꯨꯏ ꯅꯃꯧ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯔꯨꯕꯤ ꯃꯅꯦꯝꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯂꯛꯏ ꯑꯔꯨꯕꯤ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯜꯂꯤ ꯀꯔꯤ ꯅꯤꯡꯕꯨꯅꯣ ꯈꯪꯗꯦ ꯐꯖ ꯄꯥꯏꯈꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯥ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯁꯨꯅꯦ ꯏꯆꯦ ꯔꯥꯅꯤ ꯍꯣꯏꯗꯧꯅ ꯏꯅꯤꯡ ꯏꯈꯥ ꯇꯞꯅ ꯂꯩꯔꯝꯒꯗꯕꯅꯤ ꯃꯥꯅ ꯍꯦꯛ ꯌꯦꯠꯇꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯅꯦꯕ ꯇꯧꯔꯤꯁꯦ ꯑꯔꯨꯕꯤꯅ ꯃꯥꯏꯊꯣꯡꯃꯛꯁꯤꯅ ꯂꯥꯛꯄꯗꯨ ꯃꯤꯒꯤ ꯃꯤꯋꯥ ꯌꯥꯝꯅ ꯉꯥꯡꯒꯟꯕꯤ ꯍꯤꯒꯥꯏ ꯋꯥꯇꯧꯁꯤꯟꯕ ꯌꯥꯝꯅ ꯀꯟꯕꯤ ꯔꯥꯅꯤꯅ ꯎꯔꯗꯨꯅ ꯍꯩꯃ ꯑꯔꯨꯕꯤ ꯀꯩꯗꯧꯔꯦ ꯑꯌꯨꯛꯁꯤꯗ ꯃꯥꯏꯊꯣꯡꯒ ꯏꯃꯛꯃꯛꯁꯤꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯑꯔꯨꯕꯤꯅ ꯏꯆꯦ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯅꯅꯥꯎꯁꯦ ꯀꯣꯛ ꯑꯣꯟꯊꯣꯛꯅ ꯁꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯏꯅꯥꯎꯕꯨ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯏꯆꯦ ꯏꯅꯦꯝꯕꯣꯛꯅꯦ ꯇꯧꯔꯤꯁꯤꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ
ꯉꯥꯡꯒꯗꯕꯤꯗ ꯃꯌꯥꯁꯦ ꯀꯥꯔꯒꯅꯤ ꯂꯩꯔꯤꯕꯁꯦ ꯑꯗꯨꯅ ꯑꯩ ꯅꯨꯡꯉꯥꯏꯐꯝꯒ ꯑꯝꯇ ꯈꯪꯕ ꯅꯠꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯅꯪꯕꯨ ꯅꯄꯥꯝꯗꯒꯤ ꯑꯋꯣꯡ ꯑꯣꯟ ꯇꯝꯂꯛꯇꯦ ꯍꯥꯏꯗꯅ ꯆꯩꯒꯤ ꯌꯥꯝꯅ ꯆꯩꯔꯤꯕꯅꯤ ꯏꯅꯥꯎꯗꯤ ꯌꯨꯝꯗꯨꯗ ꯎꯊꯣꯛ ꯋꯥꯅ ꯂꯩꯔꯝꯂꯅꯤꯗꯀꯣ ꯁꯤ ꯏꯆꯦ ꯋꯥꯍꯩꯒꯤ ꯃꯨꯟꯅ ꯇꯥꯎ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤ ꯋꯥꯁꯦ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯤꯀꯣ ꯐꯠꯇꯕ ꯃꯤꯒ ꯂꯩꯃꯤꯟꯅꯗꯅ ꯀꯩꯗꯧꯅꯨꯡꯗꯅꯦ ꯋꯥꯈꯜ ꯁꯥꯟꯇꯤ ꯐꯪꯒꯗꯧ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯅꯅꯦꯝꯗꯨꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯅꯄꯨꯔꯣꯏꯕꯅ ꯇꯝꯗꯨꯅ ꯇꯣꯉꯥꯟ ꯆꯥꯁꯤ ꯍꯦꯛ ꯇꯥꯏ ꯃꯗꯨꯗ ꯍꯦꯛ ꯌꯥꯗ꯭ꯔꯕ ꯅꯪꯅ ꯍꯦꯛꯇ ꯇꯣꯉꯥꯟ ꯊꯣꯛ ꯅꯪꯒꯤ ꯅꯨꯄꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯇꯣꯉꯥꯟꯅꯕ ꯊꯣꯡꯂꯕꯗꯤ ꯁꯥꯎꯖꯤꯟꯅꯔꯒꯅꯦ ꯃꯥꯁꯨ ꯑꯗꯨꯝ ꯇꯣꯉꯥꯟ ꯆꯥꯔꯗꯧꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏꯗꯧꯅ ꯅꯨꯡꯉꯥꯏ ꯂꯩꯕ ꯌꯥꯔꯦꯗꯅ ꯃꯧ ꯍꯥꯏꯔꯦ ꯑꯅꯤ ꯑꯍꯨꯝ ꯁꯨꯗꯅ ꯍꯌꯦꯡ ꯁꯦꯕꯥ ꯇꯧꯃꯤꯗ ꯂꯟꯊꯨꯝ ꯍꯦꯟꯅ ꯐꯪꯒꯅꯤꯁꯨ ꯅꯠꯇꯦ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯉꯥꯛꯇꯅꯤ ꯃꯁꯤꯗꯕꯨ ꯅꯪꯅ ꯃꯤꯅꯥꯏ ꯁꯥꯗꯅ ꯀꯔꯤꯒꯤ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯖꯔꯨꯅꯤꯒꯦ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯔꯨꯕꯤꯅꯤ ꯃꯤꯅ ꯍꯥꯏꯔꯤ ꯃꯈꯩ ꯁꯨꯝ ꯂꯩꯈꯟꯅ ꯊꯥꯖꯕꯤꯅꯤ ꯔꯥꯅꯤ ꯃꯥꯅ ꯊꯥꯛꯄ ꯂꯥꯡꯗ ꯑꯔꯨꯕꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯨꯈ꯭ꯔꯦ ꯑꯗꯨꯅ ꯃꯥ ꯔꯥꯅꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯃꯛ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔꯁꯨ ꯇꯨꯔꯦꯜꯗ ꯏꯔꯨꯖꯕ ꯂꯥꯛꯅꯔꯝꯃꯤ ꯅꯨꯄꯤ ꯈꯔ ꯂꯥꯛꯂꯤꯕꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯔꯨꯕꯤꯅ ꯍꯣ ꯅꯈꯣꯏꯁꯨ ꯂꯥꯛꯂꯕ꯭ꯔꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯦꯡꯕ ꯁꯦꯡꯗꯕ ꯇꯨꯔꯦꯜꯁꯤꯗꯅꯦ ꯐꯟ ꯐꯟ ꯆꯣꯡꯊꯔꯒ ꯏꯔꯨꯞꯇꯨꯅ ꯀꯥꯈ꯭ꯔ ꯂꯣꯏꯔꯦ ꯅꯨꯄꯤ ꯑꯩꯈꯣꯏꯗꯕꯨ ꯏꯔꯨꯖꯕꯗ ꯁꯦꯡꯕ ꯁꯦꯡꯗꯕ ꯍꯥꯏꯕ ꯑꯃꯨꯛ ꯂꯩꯕ꯭ꯔꯥ ꯏꯁꯤꯡꯕꯨ ꯆꯣꯠꯂꯕꯗꯤ ꯌꯥꯔꯦ ꯖꯩ ꯏꯁꯤꯡꯒꯤ ꯂꯩꯔꯦꯝꯕꯤ ꯏꯃꯥ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯅꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯐꯟ ꯍꯦꯛꯇ ꯆꯣꯡꯊꯩ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯃꯥꯅꯤ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯐꯟ ꯐꯟ ꯆꯣꯡꯊꯅꯩ ꯔꯥꯅꯤꯅ ꯇꯁ ꯀꯝꯗꯧꯏ ꯇꯨꯔꯦꯜꯁꯦ ꯆꯣꯡꯊꯔꯕꯅꯤꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯏꯔꯨ ꯂꯨꯖꯕ ꯍꯥꯏꯕꯕꯨ ꯅꯣꯡꯊꯤ ꯅꯣꯡꯅꯒ ꯃꯪꯕꯅꯦ ꯀꯨꯏꯅ ꯏꯁꯥ ꯆꯣꯠꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯂꯣꯛ ꯑꯃꯨꯛ ꯊꯨꯡꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯨꯔꯦꯜꯗ ꯂꯥꯛꯂꯝꯕ ꯃꯧꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯨꯖꯕ ꯂꯣꯏꯔꯗꯨꯅ ꯀꯥꯟꯅꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯄꯤꯌꯥꯏꯅꯨ ꯃꯈꯨꯠꯇ ꯈꯥꯎꯃ ꯌꯥꯟꯗꯨꯅ ꯍꯔꯥꯎꯅ ꯆꯪꯉꯛꯇꯨꯅ ꯃꯃꯧꯕꯨ ꯀꯧꯖꯩ ꯃꯧ ꯍꯩ ꯃꯧ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯂꯥꯎꯅꯦ ꯊꯧꯖꯥꯜ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯗꯤ ꯏꯃꯨꯡꯗꯕꯨ ꯂꯩꯍꯧꯗꯦꯗ ꯁꯅꯥꯍꯪꯅ ꯍꯩꯃ ꯀꯔꯥꯏꯗ ꯃꯥꯡꯈ꯭ꯔꯦ ꯂꯩꯔꯝꯃꯔꯣꯏ ꯆꯠꯅꯗꯕꯤ ꯃꯧꯁꯤꯡꯗꯨꯒ ꯄꯨꯜꯂꯒꯅꯦ ꯃꯤꯋꯥ ꯉꯥꯡꯕ ꯁꯣꯏꯗꯅ ꯆꯠꯂꯝꯃꯅꯤ ꯃꯁꯤꯗꯅꯦ ꯑꯩꯅ ꯏꯁꯦ ꯍꯥꯏꯒꯠꯂꯛꯇꯅ ꯉꯁꯤꯅꯦ ꯃꯁꯝꯅ ꯁꯣꯔꯣ ꯆꯤꯡꯂꯒ ꯌꯨꯝꯊꯅ ꯄꯨꯔꯛꯇꯣꯏꯁꯦ ꯃꯥ ꯉꯥꯏꯈꯣꯏꯅꯦ ꯃꯃꯥ ꯅꯪ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯅꯃꯧꯗꯣ ꯃꯇꯣꯝꯇ ꯂꯩꯕ ꯇꯟꯕꯒꯤ ꯌꯨꯝꯊꯪꯅꯕꯗꯒ ꯁꯨꯝ ꯀꯣꯏꯊꯣꯛꯂꯨꯕ ꯑꯣꯏꯔꯝꯒꯅꯤ ꯅꯪ ꯁꯤꯃ ꯐꯤꯛꯀꯟꯈ꯭ꯔꯦ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯧꯕꯨ ꯀꯧꯔꯤꯕꯗꯨꯅ ꯍꯥ ꯏꯃꯧꯒ ꯂꯥꯏꯔꯤ ꯅꯪꯅ ꯉꯁꯥꯏ ꯃꯈꯩ ꯆꯠꯂꯨꯔꯤꯕꯗꯨꯅ ꯀꯔꯥꯏꯗꯅꯣ ꯄꯤꯌꯥꯏꯅꯨ ꯃꯈꯨꯠꯇ ꯄꯥꯔꯤꯕ ꯈꯥꯎꯗꯨ ꯊꯥꯡꯒꯠꯇꯨꯅ ꯍꯣ ꯍꯌꯦꯡꯁꯦ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯃꯧ ꯃꯌꯥꯝ ꯑꯃ ꯆꯥꯛ ꯆꯥꯅꯅꯤ ꯍꯥꯏꯅꯔꯤꯌꯦ ꯑꯗ ꯑꯩꯁꯨ ꯏꯃꯧꯁꯦ ꯏꯃꯥꯡ ꯊꯥꯅ ꯄꯨꯒꯦ ꯍꯥꯏꯗꯅ ꯃꯥꯒ ꯍꯌꯦꯡ ꯁꯦꯠꯅꯅꯕ ꯍꯥꯏꯗꯅ ꯐꯤ ꯐꯅꯦꯛ ꯂꯩꯔꯨꯔꯤꯕꯅꯤ ꯁꯅꯥ ꯃꯆꯥ ꯑꯃꯁꯨ ꯁꯥꯕꯤꯔꯛꯄꯅꯤ ꯑꯩꯅ ꯂꯩꯔꯛꯂꯤꯕ ꯐꯤꯁꯦ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯌꯨꯝꯁꯤ ꯂꯩꯔꯝꯗ꯭ꯔꯤꯕꯁꯦ ꯌꯦꯡꯉꯣꯕ ꯃꯃꯥ ꯅꯪ ꯅꯃꯧꯁꯦ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯤ ꯄꯣꯠꯅꯤꯅꯦ ꯍꯣ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯏꯃꯧ ꯃꯇꯣꯝꯇꯅꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯃꯧꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯂꯦꯟꯅꯒꯦ ꯈꯜꯂꯤꯕꯅꯤ ꯃꯁꯤꯗ ꯃꯥꯒꯤ ꯇꯥꯛꯄ ꯍꯥꯏꯕ ꯉꯥꯡꯕꯗ ꯂꯧꯗꯕꯤ ꯃꯆꯤꯜ ꯍꯥꯟꯅ ꯈꯨꯝꯒꯗꯕꯒꯤ ꯉꯥꯏꯗꯨ ꯂꯩꯕꯁꯤꯗ ꯑꯣꯏꯔꯦ ꯑꯩꯅ ꯈꯣꯏꯗꯧꯁꯦ ꯄ꯭ꯔꯣꯛ ꯆꯥꯛꯂꯤꯁꯦ ꯍꯣ ꯑꯗꯨꯕꯨꯕ ꯃꯅꯦꯝ ꯅꯪꯅ ꯑꯣꯏꯍꯟꯅꯤꯡꯂꯤꯕ ꯇꯧꯍꯟꯅꯤꯡꯂꯤꯕꯗꯣ ꯅꯤꯡꯊꯤꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯌꯣ ꯃꯗꯨꯗꯤ ꯅꯠꯇꯦ ꯅꯪꯁꯨ ꯍꯥꯟꯅ ꯍꯦꯛꯇ ꯄꯤꯡꯒꯠꯂꯤ ꯃꯤ ꯏꯃꯧꯗꯣ ꯃꯕꯨꯡ ꯑꯅꯤꯒꯤ ꯃꯆꯜꯅꯤ ꯑꯗꯨꯅ ꯀꯦꯅ ꯃꯧꯅ ꯂꯩꯖꯔꯝꯒꯅꯤ ꯑꯗꯨꯒ ꯆꯍꯤ ꯅꯧꯅ ꯑꯃꯨꯛ ꯃꯧ ꯑꯣꯏꯔꯛꯄꯁꯤꯗ ꯏꯉꯥꯎ ꯉꯥꯎꯖꯗꯨꯅ ꯇꯧꯔꯤꯕꯅꯤꯅꯦ ꯃꯃꯥ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯑꯄꯦꯠꯄ ꯂꯩꯈꯣꯝꯗꯤ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯌꯥꯕꯅꯤꯀꯣ ꯍꯣ ꯑꯩꯁꯨ ꯉꯥꯡꯅꯤꯡꯗꯨꯅꯒ ꯉꯥꯡꯕ ꯅꯠꯇꯦꯌꯦ ꯅꯨꯄꯥꯗꯨꯅ ꯈꯪꯗꯕꯁꯨ ꯌꯥꯝ ꯂꯩ ꯑꯩꯅ ꯇꯥꯛꯂꯤ ꯃꯌꯥꯝꯁꯦ ꯑꯣꯏꯒꯗꯧ ꯃꯤ ꯑꯣꯏꯔꯕꯗꯤ ꯅꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯌꯦ ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯥ ꯋꯥꯔꯛꯄꯗꯤ ꯎꯇꯣꯡ ꯑꯍꯣꯕꯗ ꯏꯁꯤꯡ ꯍꯩꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯣꯏꯗ ꯇꯥꯔꯒ ꯌꯦꯠꯇ ꯐꯥꯎꯗꯣꯛ ꯌꯦꯠꯇ ꯇꯥꯔꯒꯅꯅꯦ ꯑꯣꯏꯗ ꯐꯥꯎꯗꯣꯛ ꯈꯣꯟ ꯀꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯀꯜꯂꯛꯂꯤꯕꯅꯦ ꯑꯩꯁꯨ ꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯋꯥꯗꯨꯃꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯤꯍꯦ ꯄꯤꯌꯥꯏꯅꯨ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯁꯦ ꯈꯥꯎꯁꯦ ꯅꯪꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈ꯭ꯔꯣ ꯏꯃꯧꯒꯤꯅꯤ ꯈꯟꯅ ꯑꯩꯅ ꯂꯩꯖꯔꯛꯄꯁꯤ ꯎꯔꯒꯅꯦ ꯏꯃꯧꯅ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯍꯔꯥꯎꯖꯕꯗꯣ ꯏꯃꯥ ꯌꯦꯡꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯍꯣꯔꯦꯟ ꯅꯇꯨ ꯁꯦꯝꯕ꯭ꯔꯥꯡꯗꯣ ꯂꯥꯛꯂꯒꯅꯦ ꯍꯦꯛꯄꯤꯔꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯔꯨꯕꯤꯅ ꯇꯥ ꯊꯧꯖꯥ ꯑꯩ ꯋꯥꯝꯇ ꯍꯥꯏꯒꯦ ꯌꯥꯕꯤꯗꯕ ꯌꯥꯔꯣꯏꯀꯣ ꯀꯔꯤ ꯋꯥꯅꯣ ꯔꯨꯕꯤ ꯇꯥ ꯊꯧꯖꯥ ꯑꯩꯈꯣꯏꯅ ꯍꯌꯦꯡꯗꯒꯤ ꯇꯣꯉꯥꯟꯅ ꯆꯥꯔꯁꯤ ꯀꯔꯤꯒꯤꯗꯨꯅ ꯌꯨꯝꯁꯤꯗ ꯃꯧ ꯅꯍꯥ ꯈꯛꯇꯃꯨꯛ ꯂꯩꯔꯒ ꯇꯥꯁꯤꯡꯈꯩ ꯅꯈꯣꯏꯅ ꯃꯥꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯑꯩꯕꯨ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅꯇ ꯂꯩꯌꯦꯕ ꯑꯩꯕꯨ ꯃꯥꯅ ꯃꯃꯧ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯦ ꯑꯩꯁꯨ ꯃꯤꯅꯤ ꯈꯥꯡꯉꯦ ꯍꯥꯏꯗꯨꯅ ꯈꯥꯡꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯌꯦꯡꯗꯒꯤ ꯇꯣꯉꯥꯟ ꯆꯥꯔꯁꯤ ꯕꯥꯖꯤꯒꯤ ꯈꯜꯂꯒꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯕꯥꯖꯤꯗꯤ ꯃꯃꯧ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯅꯤ ꯑꯔꯨꯕꯤ ꯋꯥꯆꯣꯏ ꯉꯥꯡꯒꯅꯨ ꯑꯩ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ ꯏꯁꯧ ꯈꯔ ꯂꯥꯡꯖꯕꯒꯤ ꯋꯥꯅꯤ
Imana Pabanico, Equibasi Saukrabadi, Manapa Biadabadi. Parikadi, Manapa don't sing Labasu, Gashuhai. As I imagine wonder, you had a Tamlamadi, Piandia Libakausi. As Tatauza, what the lady? I know a dog, Yarabana drop. Basidi, I took one nugget, I know Harry Basidi to Yabaneba. Tauzat, Arubina Nangli Budu, Tabiabanate Kanduna, Karisupa Kumpirati. Tauzana, Karisupa Kumpijabada, Arubi Madi, Mana Haribadu, Mapure Banosia Ninglahaina Kaladuna, Matangi Namita, Nantahokatuna, Taben Kanglusinduna, but they now cook the Gisak Tonglami. Piaina. Hey, Mawa, Karino, Sakum Sisak Tongi, the Hydrona, Punga to do in Sak Tongi Budu Karino, ha! Nangu, no Magi, Wakal Taraka Drydaka, Miro Tung, never Subhingala, Libisibu, Kariginoiba. Ho Ayuk Nina, I could Gisak Tongpam dot, Sembanang Zaje. Aduna Pungasidoina, Nasana Paco in Gisak Tongliba. Sadaloza Kantabina, Moikodi, Sebato Bagazaje. Aduna, Nasita Gitongan Zazet. Karihaiba. Oh, Imogisia. The name Engunda. Tasing the Singaduna, Tongana Sari Benin. Adu of Dinang, Tonganyam Sanning Labadro, Sanning Labadi, Sarosi, Saro, Karadum Sabiru, Pi Vegium Sinia, Tongana Sabaka, Yara. Asi Haiduna, Piainuna, a Rubigi Sak Tongam Libasapu Yandu, Lankaidami. Imung the Sapu Yalan Kaibamankai, Mani Mona Katnera Bududa, Mangol the Pamdo Leramba, Mabama Sado, Saxantam Sangsile, Arubina. Baba, Yengotu, Imana, I told the Basai, Sampumba, Lankaiba, see how many bribe papa. Mama, Karigido Nanga, the Mona Tongs of Sang Sang Lankaibadi. Piano Captuna. Hoy, Papa, I know more, Sida, Kaya, what but I but out again. Some the panning to na, Karangang Sakpagiwani. Adugana Mawasina Nasidi Gitongan Sani Hatuna, Pungala Sida, but I would outcook the Misak Sarokak among Tonglam Libane. Sanahal, Mawasig as Sobilis at Bumakang Libani. Angangni, Wakal Tarakini Kanduna, asum Usinda Lakbani. Adubu, Yung Kaina Duna, Tongan Savagi Matang Yarak Labasidadi, Sanahal, Masanupado on Sinduna. Ipagi Tauza, so. Say Sudu Lehumani, Lauso, Tauzasu, Mapabung Sauri Hibakangmana. Say Sudu Lauriduna, Mababung the Pirami. Sanahal, say Sudu tap Paiduna, Mamong the Pibu, Putaba Horaklami. Kanana Tungan Sawiwa in Sit, Hi, Kanana, no one Tungan Sawhina, in Singai. Oh, ma, Kaina Bazi, Namamu Pubini Bazi, ayo, Bazi, Naye, that house, can you hear some lady? Simu, Bazi, say Simuluba, Bazi, ayo, Naye Bazi. Sanahal, Kanana Yumsida, Tungan Sawiwa in Silly, Hi. Not all to Jimakai, say Susi to Jipau, Nang Punkaton in the city. Ayo, Basi, Pumong the Lepu, Tongan Sabayo Pamse, Isiran in the Hypane. Kaniki Sira, Hayankai, Nini, Sinboa Lokija, Hayo, come on. Ayo, Basiri, Basi, Namabu, Pumong the Lepu, Abokana, Minagang, Balozera Roye. Sanahal, Mamobu Puba Leptuna, Imoi Bema, Nangbu, Equina Nomuta, seeing Sarah Muali Haiduna, Matasan Kibalabra. Naniema Sina Karasay, Karangang Torobusu, Nang Night of a Tabakuding, Sansin Sindana, Mating Pang Libanatrate, Imon Yumasidi Hek Lak Padagi, Naniema Sina, Tabak Intina to Wata Muhaina, Sabangang Munatana, Ataikari Hemato Krabaki, Imono Kariumba, Amatang Sanning Haibuta. Pan Bagat, Naniema Snitziendo Ladega, Pizari Banatro, Masida, Imono Tongan Sa Pam Labanina. Paripare, Nasidagi, Imona, Tongan Sagi Haribado, Ikusiari. Asiha to Sanahal, Masanupado on Sinduna. Ipagi Toza Yumase Layoi Kriba, Napuna Bilna. Aigidamak Saramani. Aduna, Napuna Binapam Zeramba, Liklam di Kaibiari. Aduna, Mani Makugi Sebasi Bitang Dabi, Yungi Momoy Bagi, is a second Yaba Kandabi. Like I am Tonkudin Koiduna, Miwangangbi, Nangin Pisipu Dunan, Nang Hongsimaksako. Basi, Karigana, Imabasi would Tadok to Zakani. Nupidi, Samartiribasi, Imapabadi, Opoxida, Anisuna Punk. Atuna, Yungai Namose, a Sidagi, Mapam Henkraki. Nothing at the Tatauza, I won't Tangapi. I am Hana, a Sikum Patabatabak, I don't say it. I don't know. Basi, Namo Yam Lanchi, Namo Tangapi. Namogi can tell the Wakanda, couldn't want when keeping it. Namobu among Tangapi, Basi, Namona Basiki, Concord, I said. Ipagi Toza. Ipan yung si Tadok dun sa Kraribasi, Canada no. Ipabu, wa anira sunangang dahan gano. Arubina. Pare basi na,
ꯅꯃꯧꯒꯤ ꯏꯔꯥꯜꯕꯨ ꯉꯥꯛꯄꯤꯗ꯭ꯔꯕꯅꯤꯅ ꯅꯃꯧ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯨꯕꯤ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯏꯃꯥ ꯋꯥꯈꯜ ꯊꯦꯟꯕꯤ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯂꯦꯞꯆꯕ ꯉꯝꯗꯕꯤ ꯃꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯆꯨꯝꯃꯦ ꯈꯟꯕꯤ ꯋꯥꯈꯜ ꯊꯦꯟꯕꯤ ꯅꯃꯧ ꯑꯣꯏꯅ 이마기 생각다 콤도나 란자드라비 이마기 나팜다 나마우나 깡로이드바 가야 깡크라마수 이마나 나마워이보 아빵비니 칸누네 강비유고 와카우 텔레비에디 이라기 단디오이나 юм시 타독도나 반통팜 레이타 이 콩을 시네 부부 마이카 에두다 짤크라기 나마우디 용가이비니 이 밤다수 하이베 인다비 마사니골 오이도나 이마이바 이봉싱기 야탕강다가 아이나 간다우다바 와카나 이 독라비 니골라마 하이비도 웨헬리 아두가 이 보로이바기 마얌마시다나 하우날로짠 강다비 마니 마코기 시바 똥닝다비 용가이비 마우 하이바도 나마우노 오이리 가시디 나마우기 ngakpi 톡트바 랑 옴나막 보두나 분시기 오이나 나마우 짠나게 거이마 이모우사나 가리기 이모우의 юм세 타독두는 살까더리버노 이모우기다막 이네임 레이버시디 이미따 이사닝올 우버 방자자비에이나 이모우의 юм마시다 핵 콩탕진두나 이한하나 이마 하이나 까우키부 미꿉 아두막다다 이모우디냐 아기 이사닝올 사크라바니니 이팜다 마시 난 가리기 강지버노 이모우사나 이마 아숨나 미나가 와타나 숨나보이 칼루바 아루비 makogi amu kilisay kupuda wakal taraduna mau amagi sapsabi ni diniyom satuna mane makogi seba matolom na tauduna nungayay panapan kirami